ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯔꯖꯝꯅ ꯇꯔꯥꯃꯨꯛ ꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯆꯥꯝꯃꯒ ꯅꯤꯐꯨꯃꯉꯥ ꯁꯨꯕ ꯇꯥꯡꯀꯛ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯃꯁꯤꯗ ꯂꯥꯛꯄ ꯋꯥꯀꯠ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯉꯝꯖꯔꯣꯏ ꯑꯣꯏ ꯔꯣꯖꯦꯟ ꯔꯣꯖꯦꯟ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯃꯣ ꯅꯪꯒꯤ ꯏꯁꯤꯡꯗꯨꯕꯨ ꯌꯥꯎꯔꯤꯕ꯭ꯔꯣ ꯇꯥꯃꯣ ꯏꯁꯤꯡꯕꯨꯗꯤ ꯌꯥꯎꯔꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩ ꯃꯈꯥꯔꯣꯝ ꯊꯪꯕꯗ ꯏꯁꯤꯡꯗꯨ ꯊꯥꯒꯦꯅ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯪꯒꯤ ꯏꯁꯤꯡꯗꯨ ꯍꯧꯖꯤꯛ ꯊꯥꯕ ꯌꯥꯔꯗꯤ ꯊꯣꯡꯒꯥꯟꯁꯦ ꯂꯥꯛꯏꯉꯩꯗ ꯑꯩꯈꯣꯏꯗ ꯊꯥꯕꯤꯔꯝꯃꯣꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯈꯥ ꯊꯪꯕꯩꯗꯨꯅ ꯑꯃꯨꯛ ꯂꯧꯔꯒ ꯊꯥꯕ ꯌꯥꯗ꯭ꯔꯣ ꯑꯁ ꯇꯥꯃꯣ ꯁꯣꯝ ꯅꯥꯀꯟꯗ ꯋꯥ ꯊꯣꯛꯑꯕꯅꯤ ꯏꯁꯤꯡꯁꯦ ꯉꯔꯥꯡ ꯊꯥꯎꯑꯣꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯏꯁꯤꯡꯁꯦ ꯊꯥꯍꯧꯗꯕ ꯇꯥꯃꯣ ꯍꯌꯦꯡ ꯑꯣꯏꯅ ꯊꯥꯕꯗꯤ ꯀꯔꯤ ꯀꯥꯏ ꯇꯥꯃꯣ ꯑꯁ ꯏꯁꯤꯡꯗꯣ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦꯅꯦ ꯀꯩꯗꯧꯔꯒꯦ ꯏꯁꯤꯡꯗꯣ ꯇꯉꯥꯏ ꯐꯗꯕꯩ ꯋꯥꯅꯤ ꯅꯪ ꯌꯥꯗ꯭ꯔꯒꯅ ꯑꯇꯣꯞꯄꯗꯩ ꯂꯧꯔ ꯂꯣꯏꯔꯦꯅꯦ ꯅꯠꯇꯦ ꯇꯥꯃꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯏꯁꯤꯡꯁꯦ ꯑꯩ ꯊꯥꯖꯔꯝꯃꯒꯦ ꯑꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯔꯦꯜ ꯀꯥꯏ ꯆꯠꯈꯤꯒꯦ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯅꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯄꯤꯕꯥꯔꯦꯜ ꯍꯪꯉꯤꯕꯣ ꯄꯨꯟꯈꯤꯗꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯣ ꯀꯣꯂꯦꯖꯇꯕꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯨꯟꯃꯤꯟꯅꯔꯛꯄ ꯌꯥꯝ ꯂꯥꯡꯃꯤꯟꯅꯔꯛꯄꯅꯤ ꯑꯩꯕꯨ ꯍꯣꯔꯦꯟꯁꯨ ꯃꯥꯒ ꯑꯝꯇ ꯊꯦꯡꯅꯅꯤꯡꯕ ꯑꯗꯨ ꯐꯔꯦ ꯇꯥꯃꯣ ꯑꯩ ꯏꯁꯤꯡꯗꯣ ꯊꯥꯖꯔꯝꯃꯒꯦ ꯇꯥꯃꯣ ꯑꯗꯨꯒ ꯄꯤꯕꯥꯔꯤꯗꯣ ꯍꯣꯔꯦꯟ ꯂꯥꯛꯑꯗꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯀꯣꯜ ꯇꯧꯕꯤꯔꯣꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯅꯪꯒꯤ ꯅꯝꯕꯔꯗꯤ ꯃꯥ ꯑꯗꯨꯝ ꯈꯪꯒꯅꯤ ꯇꯥꯃꯣ ꯑꯩꯉꯣꯟꯗ ꯍꯣꯔꯦꯟ ꯑꯗꯨꯝ ꯀꯣꯜ ꯇꯧꯖꯔꯛꯁꯅꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯁꯤꯕꯨ ꯅꯣꯏꯅꯤ ꯀꯔꯤ ꯇꯧꯗꯧ ꯂꯩꯒꯦ ꯇꯥꯃꯣ ꯑꯩꯅ ꯀꯔꯤꯅꯣ ꯀꯩꯅꯣ ꯁꯥ ꯌꯦꯟ ꯈꯔ ꯂꯩꯔꯒ ꯆꯥꯃꯤꯟꯅꯁꯦꯅ ꯈꯟꯕꯅꯤ ꯑꯗ ꯄꯨꯟꯃꯤꯟꯅꯈꯤꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯕꯤꯖꯤꯅꯦꯁꯁꯦ ꯈꯔ ꯇꯧꯕꯗꯤ ꯁꯦꯜ ꯊꯨꯝꯁꯨ ꯈꯔ ꯀꯣꯝꯖꯔꯦ ꯑꯗꯣ ꯃꯥꯒꯁꯨ ꯀꯩꯅꯣꯝꯇ ꯆꯥꯃꯤꯟꯅꯅꯤꯡ ꯇꯧꯕꯅꯤꯗ ꯐꯔꯦꯅꯦ ꯐꯔꯦꯅꯦ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯄꯒ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯗꯣ ꯏꯁꯤꯡꯗꯣ ꯊꯥꯖꯜꯂꯣꯅꯦꯀꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯒꯥꯔꯤꯗꯤ ꯇꯥꯃꯣ ꯌꯥꯅꯤ ꯑꯩ ꯊꯣꯡꯒꯥꯟꯁꯤꯗꯒꯤ ꯒꯥꯔꯤꯁꯤ ꯈꯥꯝꯃꯒ ꯄꯥꯏꯞꯁꯤ ꯏꯃꯨꯡꯇꯅ ꯑꯗꯨꯝ ꯇꯤꯡꯁꯤꯟꯖꯔꯛꯑꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯅꯨꯡꯗ ꯅꯇꯩ ꯃꯣꯏꯗ ꯍꯥꯏꯔꯒ ꯑꯩ ꯋꯥꯇꯔ ꯇꯦꯡꯛꯇꯣ ꯑꯩ ꯇꯦꯡꯊꯣꯛꯅꯕ ꯍꯥꯏꯔꯒꯦꯀꯣ ꯐꯔꯦ ꯐꯔꯦ ꯇꯥꯃꯣ ꯑꯩ ꯄꯥꯏꯞꯁꯦ ꯑꯗꯨꯝ ꯇꯤꯡꯁꯤꯜꯂꯒꯦ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯌꯥꯅꯤ ꯏꯇꯩꯃꯗꯨ ꯈꯔ ꯊꯨꯅ ꯇꯦꯡꯊꯣꯛꯄꯤꯔꯣꯅ ꯍꯥꯏꯕꯤꯔꯣ ꯐꯔꯦ 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 ꯑꯁ ꯀꯨꯏꯔꯦꯍꯦ ꯃꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯤꯗꯤ ꯂꯣꯏꯅ ꯆꯥꯎꯈꯠꯂꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯨꯝꯁꯤꯅ ꯑꯋꯥꯡ ꯑꯋꯥꯡꯕ ꯊꯕꯛꯅ ꯂꯣꯏ ꯇꯧꯅꯔꯕꯅꯤꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯄꯤꯕꯥꯔꯦꯜꯗꯨ ꯅꯨꯡꯁꯤꯕꯅꯤꯗ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯄꯨꯟꯃꯤꯟꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯂꯥꯡꯕ ꯑꯁ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯣꯔꯦꯟꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯑꯗꯨꯅꯗꯤ ꯂꯤꯁꯤꯡ ꯑꯅꯤꯒ ꯆꯥꯇ꯭ꯔꯦꯠ ꯑꯗꯨꯅꯗꯤ ꯁꯤꯒꯗꯤ ꯂꯤꯁꯤꯡ ꯑꯍꯨꯝ ꯈꯔ ꯍꯦꯜꯂꯅꯤ ꯑꯁ ꯀꯩꯗꯧꯋꯦꯒꯦ ꯁꯤꯗꯒꯤ ꯍꯣꯔꯦꯟ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃ ꯂꯧꯊꯣꯛꯑꯒ ꯐꯖꯅ ꯃꯣꯏꯗ ꯁꯥ ꯌꯦꯟ ꯄꯨꯔꯒ ꯆꯥꯛ ꯆꯥꯅꯔ ꯂꯣꯏꯔꯦ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯅꯤꯅꯦ ꯀꯨꯏꯔꯕ ꯎꯅꯗꯕꯁꯦ ꯇꯥꯃꯣ ꯌꯥꯔꯗ꯭ꯔꯣ ꯏꯁꯤꯡꯁꯦ ꯊꯥꯖꯤꯜꯂꯒꯦ ꯌꯥꯔꯕ꯭ꯔꯣ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯇꯩꯃꯅ ꯁꯣꯝꯗ ꯇꯦꯡꯊꯣꯛꯄ ꯂꯣꯏꯔꯦ ꯏꯁꯤꯡꯗꯨ ꯄꯥꯏꯞꯇꯨ ꯄꯨꯁꯜꯂꯣꯅꯦ ꯐꯔꯦ ꯐꯔꯦ ꯇꯥꯃꯣ ꯑꯩ ꯄꯨꯁꯟꯖꯔꯒꯦ ꯑꯁꯨꯝꯅ ꯔꯣꯖꯦꯅ ꯄꯤꯕꯥꯔꯤꯜꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯔꯝꯃꯤ ꯏꯁꯤꯡ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯤꯕꯥꯔꯤꯜꯒꯤ ꯃꯌꯥꯝꯕꯅ ꯔꯣꯖꯦꯟ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯕ ꯇꯥꯃꯣ ꯄꯩꯁꯥꯁꯦ ꯊꯥꯔꯤꯕ ꯏꯁꯤꯡꯁꯤꯒ ꯍꯥꯏꯔꯒꯗꯤ 500ꯇꯤ ꯇꯥꯔꯦ ꯇꯥꯃꯣ ꯇꯥꯃꯣ ꯇꯦꯡꯀꯤꯗꯤ ꯈꯤꯇꯪ ꯆꯥꯎꯕꯅꯤꯅ ꯐꯔꯦ 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 ꯁꯦ ꯁꯤ ꯂꯧꯔꯣꯁꯦ ꯇꯥꯃꯣ ꯃꯊꯪꯗ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯑꯩ ꯍꯥꯞꯆꯔꯒꯦ ꯉꯁꯤꯒꯤꯗꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯂꯧꯖꯔꯦ ꯇꯥꯃꯣ ꯑꯩ ꯏꯁꯤꯡꯁꯦ ꯄꯩꯁꯥ ꯈꯔ ꯄꯤꯗꯧꯁꯨ ꯂꯩꯕ ꯐꯔꯦ ꯊꯕꯛ ꯁꯨꯗꯅꯅꯦ ꯁꯦꯜ ꯊꯣꯛꯇꯅ ꯂꯩꯒꯗꯕ ꯁꯔꯨꯛ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯌꯨꯝꯗ ꯆꯠꯇꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯊꯥꯗꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯄꯤꯕꯥꯔꯦꯜ ꯍꯣꯏꯗꯤ ꯁꯤꯒꯨꯝꯕꯁꯤ ꯇꯧ ꯌꯥꯕ ꯅꯠꯇꯦꯗ ꯆꯥꯎꯈꯠꯄ ꯏꯝꯐꯥꯜ ꯃꯅꯨꯡꯁꯤꯗ ꯂꯩꯔꯕꯅꯦꯅꯅꯦ ꯀꯔꯤꯃꯇ ꯇꯧ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯅꯤ ꯀꯔꯤꯅꯣ ꯑꯁ ꯍꯥꯏꯕ ꯀꯥꯟꯗꯦꯗ ꯑꯗꯨ ꯅꯣꯏꯕꯨ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯕꯨ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯥꯛꯇꯣꯔꯤꯕ꯭ꯔꯥ ꯐꯥꯎꯅꯗ꯭ꯔꯒꯗꯤ ꯇꯣꯛꯇꯣꯔꯤꯕ꯭ꯔꯣ ꯇꯥꯃꯣ ꯁꯣꯏꯗꯅ ꯑꯩ ꯂꯥꯛꯆꯔꯅꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯩ ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯑꯁꯦꯝꯕ ꯈꯔꯁꯨ ꯂꯩꯔꯒ ꯂꯥꯛꯆꯔꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦꯅ ꯇꯧꯕꯅꯤ ꯐꯔꯦ ꯅꯣꯏꯅ ꯏꯟꯁꯥꯡꯗꯣ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯕꯅꯤ나 ꯑꯍꯥꯎꯕ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯃꯗꯤ ꯑꯩꯅ ꯇꯧꯕ ꯇꯥꯔꯦꯗꯅ ꯐꯔꯦ ꯇꯥꯃꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯄꯤꯕꯥꯔꯦꯜꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣꯀꯣ ꯇꯥꯃꯣ ꯑꯣ ꯐꯔꯦ ꯑꯩ ꯃꯉꯣꯟꯗꯁꯨ ꯄꯥꯎ ꯄꯤꯔꯒꯦ ꯑꯗꯣ ꯃꯥꯅꯁꯨ ꯀꯣꯜ ꯇꯧꯔꯁꯅꯨꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯆꯂꯣ ꯑꯁꯨꯝꯅ ꯔꯣꯖꯦꯟ
ꯌꯨꯝ ꯑꯃꯗꯒꯤ ꯌꯨꯝ ꯑꯃꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯄꯤꯕꯥꯔꯦꯜ ꯄꯥꯎ ꯐꯥꯎꯅꯈꯤꯔꯝꯃꯤ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜꯒꯤ ꯌꯨꯝꯗ ꯃꯍꯥꯛꯅ ꯌꯦꯟ ꯑꯁꯦꯝꯕ ꯈꯔ ꯂꯩꯔꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯗ ꯄꯤꯕꯥꯔꯦꯜꯒꯤ ꯃꯌꯥꯝꯕ ꯄꯤꯕꯥꯔꯦꯜ ꯂꯣꯏꯅꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯇꯩꯃ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯇꯥꯃꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯄꯤꯕꯥꯔꯦꯜꯒꯁꯨ ꯄꯨꯟꯕ ꯐꯪꯖꯔꯦ ꯇꯥꯃꯣ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯏꯁꯤꯡ ꯊꯥꯕ ꯂꯥꯛꯆꯩ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯁꯠ ꯁꯠ ꯍꯥꯏꯕꯤꯔꯛꯎꯀꯣ ꯇꯥꯃꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯄꯩꯁꯥꯗꯣ ꯂꯧꯖꯈ꯭ꯔꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩ ꯐ꯭ꯔꯤꯗꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯤꯖꯒꯅꯤꯗ ꯌꯥꯗꯦ ꯔꯣꯖꯦꯟ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯌꯦꯡ ꯇꯥꯔꯒꯗꯤ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏꯗꯣꯔꯤꯅꯤ ꯀꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯗꯨꯝ ꯇꯧ ꯌꯥꯝꯅ ꯐꯩ ꯅꯪꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯄꯤꯕꯥꯔꯦꯜꯗꯨꯁꯨꯅꯦ ꯅꯪꯅ ꯀꯔꯤꯅꯣ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯁꯤꯕꯨ ꯈꯔ ꯇꯝꯕꯤꯌꯨꯅꯦ ꯄꯤꯕꯥꯔꯦꯜ ꯇꯥꯃꯣ ꯌꯦꯡꯉꯨ ꯃꯤꯒꯤ ꯃꯆꯥꯗꯤ ꯁꯦꯜ ꯇꯥꯟꯕ ꯀꯜꯂꯤꯁꯨ ꯎꯔꯦꯗꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤꯅꯣ ꯅꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯕꯅꯤ MA ꯂꯣꯏꯔꯕꯅꯤꯅ ꯀꯔꯤꯝ ꯇꯧꯗꯅ ꯂꯩ ꯌꯦꯡꯉꯨ ꯅꯃꯥꯟꯅꯕꯁꯤꯅ ꯇꯧꯔꯤꯁꯤ ꯎꯔꯕ꯭ꯔꯥ ꯁꯤꯅ ꯄꯩꯁꯥ ꯄꯥꯏꯕ ꯍꯟꯗꯣꯔꯤꯕꯅꯤꯅꯦ ꯗꯣꯛꯇꯔ ꯑꯣꯏꯕ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯅ ꯑꯗꯨꯝ ꯊꯤꯔꯤꯉꯩꯗ ꯃꯇꯝꯁꯦ ꯑꯗꯨꯝ ꯍꯧꯈꯤꯗꯣꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯇꯦꯟ ꯈꯔ ꯄꯣꯠꯅꯤꯅꯦ ꯍꯧꯖꯤꯛ ꯃꯤ ꯑꯃꯅ ꯍꯤꯡꯒꯦꯅ ꯍꯤꯡꯕ ꯃꯇꯝꯗ ꯆꯍꯤ 65 60 ꯃꯁꯤ ꯃꯉꯥꯏꯔꯦ ꯈꯔ ꯁꯥꯡꯅ ꯍꯤꯡꯕꯗ 65 ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯅꯥꯕꯅꯦ ꯀꯔꯤꯅꯦ ꯏꯁꯥ ꯐꯠꯇꯕꯅꯦ ꯁꯦꯜ ꯊꯣꯛ ꯂꯩꯇ꯭ꯔꯕꯗꯤ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯏꯅꯦ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯀꯜꯂꯤꯉꯩ ꯅꯇꯩꯃꯅ ꯀꯜꯂꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯅꯤ ꯅꯪꯒꯤꯁꯨ ꯀꯔꯤꯅꯣ ꯇꯧꯍꯧꯕ ꯍꯥꯏꯕꯁꯤ ꯅꯌꯥꯝꯕꯒꯤ ꯑꯄꯥꯝꯕꯅꯤꯅꯦ ꯎꯔꯦꯗꯅ ꯁꯦ ꯑꯩꯗꯤ ꯔꯣꯖꯦꯟꯁꯦ ꯌꯥꯝ ꯊꯥꯒꯠꯂꯤꯕꯅꯤ ꯅꯍꯥꯟꯋꯥꯏ ꯅꯈꯣꯏꯅ ꯀꯣꯂꯦꯖꯇ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯦꯅ ꯇꯧꯔꯤꯉꯩꯗꯨꯗꯤ ꯏꯔꯥꯡ ꯂꯥꯡꯉꯗꯅ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯩꯔꯝꯃꯤꯅꯤ ꯌꯦꯡꯉꯨ ꯃꯤꯗꯤ ꯍꯧꯖꯤꯛ 이싱부 혼만에 이싱부 유원만에 미네 떠오르시 우레드나 아이디 마부 얌 타갈림 낭수 가리노 나 말합시 띠네들 그렇담 잘루네 타모 아이슈 또웨하버 크레디 도게나 칼레 엔지오기 가리노 그노 크르치엔마네 어두부 아마토 오이드레 야로 मणिपुर सना लेबाक्सिदने अहानबदे एनजीओ तोरम सिंगदुना सेंटर दगी मणिपुर की एनजीओ नि हरदि लोइन खिरबनि ब्लैक लिस्ट चटखिबदु उरेदना लोन लोबोरसु अहानबगी लोन लोरगा लोन सिंगनि खंगदबा एनजीओ की थबक तोरसु थबक तो निंथि नुगाइना तोरगा मिगी तौफम थोकुदि तोरक्तबनिना मणिपुर दि एनजीओ मते हिंद्रेदना लोइना ब्लैक लिस्ट ngakतनि यंग एनजीओ तोरनी मदुदगी फंगकु पैसादुन केदोरनी मागी थबक तो तौददना लेकाइदा पैसा येलगा बोले पकदुनि से करीम तो कानरो एनजीओ नसाना तौगदब थबकतो सेंथोक लेना नसाना हुमांग मनने मदुदो होनरबा मतमदुदा हिंगबगी नुंगाइबगी महावदो फंगदोइनि आइदि रोजेन से हम थागलिमनिको तमो अखै तमोन पंगतादा थागपिरे अखोइ बिबारेलगिसु माना तौजगी खलिबसे अखोइ म्याम संगदन होनरगा कइनो कइनो माइ पानो होनमिनसे तमो पैसाबुदि हमना फंगब नतेदो नोमगी चाबा थकपदि उदम वात्रे अदुगा थामगी सिदा लाइबा पैसासे आई दुम तुंगजले फिक्स डिपोजिट में तौरगा आई खर लेरगा सिदगी चही तराई मतुंगदा पैसा लौथोप याननबा आई प्लान खर तौजरबन तो अदु कयादा फगरमने यो मदुगी प्लान दुनी अखोइना चही तरा की प्लान तौरबदी उ थाव हारिबन अखोइना हुजी पांगन कलिङैदा अखोइना तानबसिदा निंगबा थुंगदना लेरिसि हयेंग अखोइना अहल ओरकान अखोइबु कनाना पिजबि थक तौगदोइनो यंगने सेल थुम थोक्त्रबा हयेंग अहल ओरपु मतमदने इचा इशुसिंगना पिजनिंगबा इदुदी करी मत ओइरोइदोरिमनिबो फरे थेंग्रे अदुदी नंग सुचनब तौरोने नंगी गाड़ी से मसक्सी इफा फजग्रेदको मसिबु इसिंग होनबगी हेक सिजनबसी पामुख्रेदा कंपनी गे अतै पोचै पुबगी ओइना सिजनरदि बुङो तमो मदुसु तरोखिबदम यारि जानि हौजिकिदि इसिंग सिना सेल खरा फंगेना तौरिनि तमो सिदगी खरा हेना लागदि तमो मथंग सुम चचगेना तौबनी तमो इदि सुम इसिंग थारगदि सुम लेलोय तमो सिदगी लापसिना खितंग चखोटपा मथंग स्टेप अमा सुम मथंग चटकेना तौबनी फरे यामना फै अदुदि नंसु यौनबो तौरोनेको होय तमो आई पिबारेगा साइबुक थोगान मगदो सुम थोकचगे होय पिबारे तमोना हाइसे नंसु कइनो सेल तानबो कइनोमदि तौफै रोजेन पैसा याउददि थबमदा तौगा पोंदेदा पंगाय हाइबा वानी पैसानबो लेत्रदि अनौबो बिजनेस मा हो यारसु हेक्ता तौबो याबा नथि आइसु खलिनि कैथेलनि बाजारनि स्वाइसिदा ओपन रेस्टोरेंट अमा तौसिरा नत्रगा मदु सेम साबा थोंबा थाकपगी नहा खर कौरगा युमदगी ओइना सेम सारगा अदुगा एप अमा सेमबा अदुगा गाड़ी मचा खरा
ꯊꯝꯃꯕ ꯑꯗꯨꯒ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯁꯦꯜ ꯇꯥꯅꯤꯡꯕ ꯁꯨꯕ ꯅꯣꯝꯕ ꯄꯥꯝꯕ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯣꯏꯅ ꯕꯥꯔꯗꯦꯒꯤ ꯀꯦꯛ ꯑꯗꯨꯒ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯆꯥꯕ ꯊꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯂꯩꯔꯤꯗꯅ ꯑꯩ ꯃꯁꯤ ꯇꯧꯁꯤꯔꯅ ꯈꯟꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ ꯃꯤꯅꯁꯨ ꯌꯥꯝ ꯇꯧꯅꯗ꯭ꯔꯤ ꯃꯤꯒꯤ ꯂꯝꯗꯗꯤ ꯑꯣꯟꯊꯣꯛꯅ ꯇꯧꯅꯈ꯭ꯔꯕꯣꯅꯤ ꯅꯣꯏ ꯑꯩꯈꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯅꯦ ꯃꯄꯥꯟꯗ ꯃꯤꯅ ꯇꯧꯅꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯩꯁꯨ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯖꯒꯦ ꯑꯩꯁꯦ ꯄꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩ ꯀꯔꯤꯝꯇ ꯄꯥꯏꯕ ꯅꯠꯇ꯭ꯔꯤ ꯇꯦꯛ ꯇꯧꯔꯒ ꯑꯩꯁꯨ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯥꯛꯏꯅꯤ ꯑꯗꯨ ꯅꯪꯒꯤꯁꯨ ꯀꯩꯅꯣ ꯇꯉꯥꯏ ꯐꯗꯕꯁꯤꯡꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯔꯣꯖꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯈꯤꯗꯕ ꯑꯗꯨ ꯉꯁꯤ ꯊꯦꯡꯅꯔꯤꯁꯤꯗꯒꯤ ꯑꯃꯨꯛ ꯊꯦꯡꯅꯔꯨꯗꯣꯏ ꯖꯥꯠꯂꯣ ꯀꯥꯏꯗꯩꯅꯣꯗ ꯕꯤꯕꯥꯔꯦ ꯑꯩꯗꯤ ꯅꯣꯏ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯏꯁꯤꯡ ꯊꯥ ꯂꯩꯔꯝꯅꯤ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯆꯪꯉꯛꯀꯦ ꯀꯩꯅꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯤ ꯑꯩꯅ ꯁꯦꯜ ꯇꯥꯜꯂꯨꯔꯒ ꯂꯦꯝꯃꯛꯄ ꯈꯔꯗꯣ ꯑꯗꯨꯝ ꯄꯨꯟꯗꯅ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯁꯤ ꯀꯩꯗꯧꯒꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯇꯥꯟꯁꯨ ꯇꯥꯟꯅꯤ ꯉꯥꯎꯊꯣꯛꯅꯤ ꯀꯩꯗꯧꯔꯒꯦ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯗꯅꯕ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯕꯦꯟꯗꯔꯗ ꯍꯣꯇꯦꯜꯗ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯅꯣꯏꯗ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯉꯧꯔꯒ ꯉꯁꯤ ꯐꯝꯃꯤꯟꯅ ꯁꯨꯃꯥꯏꯅ ꯐꯝꯕ ꯑꯗꯨꯝ ꯌꯥꯏ ꯀꯩꯅꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯊꯦꯡꯈ꯭ꯔꯅꯤ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯤꯕꯥꯔꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗ ꯅꯪ ꯈꯪꯉꯤꯗꯨꯉꯥꯏ ꯍꯥꯏꯅꯈꯤꯕ ꯁꯣꯏꯕ ꯌꯥꯗꯕꯤꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯣ ꯑꯃꯨꯛ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣꯏ ꯔꯣꯖꯦ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ ꯁꯥꯟꯇꯤꯕꯂꯥ ꯑꯩꯅ ꯀꯧꯔꯤꯁꯤꯕꯨ ꯇꯥꯔꯕ꯭ꯔꯣ ꯗꯗꯥ ꯂꯥꯛꯑꯦ ꯑꯩ ꯏꯁꯥꯁꯦ ꯂꯨꯝꯕꯁꯤꯗꯅꯦ ꯗꯗꯥꯅ ꯀꯧꯕꯗꯨꯕꯨꯗꯤ ꯇꯥꯔꯕ ꯄꯔꯞ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯀꯩꯊꯦꯜꯗ ꯊꯣꯛꯈꯤꯕꯅꯤ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯁ꯭ꯀꯨꯜꯒꯤ ꯆꯠꯄ ꯅꯪꯅꯕ ꯍꯣꯔꯦꯟ ꯆꯥꯅꯕ ꯀꯩꯀꯩ ꯂꯩꯌꯨꯅꯦ ꯊꯣꯛꯈꯤꯕꯅꯤ ꯁꯥꯟꯇꯤꯕꯂꯥ ꯌꯥꯔꯒꯗꯤ ꯌꯨꯝꯗꯒꯤ ꯑꯣꯝꯂꯦꯠꯀꯨꯝꯕ ꯀꯔꯤꯅꯣ ꯌꯨꯝꯗ ꯇꯧꯕ ꯄꯣꯠ ꯆꯩ ꯈꯔ ꯃꯥꯏ ꯇꯤꯐꯤꯟꯁꯨ ꯍꯥꯞꯄꯤꯌꯨꯅꯦ ꯀꯩꯊꯦꯜꯗꯒꯤ ꯖꯪ ꯐꯨꯗꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯗꯦꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏ ꯅꯥꯔꯤꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯖꯪ ꯐꯨꯗꯁꯤꯡꯁꯦ ꯆꯥꯕꯗ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯥ ꯂꯣꯏ ꯁꯣꯛꯑꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯊꯣꯡ ꯊꯥꯛꯇꯨꯅ ꯊꯝꯂꯤꯕ ꯄꯣꯠꯁꯤ ꯍꯌꯦꯡ ꯆꯥꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯆꯥꯕ ꯌꯥꯗꯦ ꯁꯤꯜꯂꯛꯀꯅꯤ ꯍꯥꯎꯔꯣꯏ ꯐ꯭ꯔꯤꯖꯇ ꯊꯝꯃꯒꯁꯨ ꯆꯥꯕꯕꯨꯗꯤ ꯌꯥꯅꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯃꯣꯟ ꯁꯦꯡꯅꯗꯤ ꯆꯥꯕ ꯉꯝꯗꯦꯗꯅ ꯆꯞ ꯃꯥꯟꯅꯩ ꯌꯦꯡꯉꯨꯅꯦ ꯄꯣꯇꯦꯇꯣ ꯆꯤꯞ ꯂꯥꯛꯏꯕ ꯇꯣꯉꯥꯟꯕ ꯊꯨꯝ ꯊꯥꯛꯂꯕ ꯃꯣꯔꯣꯛ ꯊꯥꯛꯂꯕ ꯑꯆꯥꯄꯣꯠ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯃꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯀꯦꯠꯇ ꯌꯥꯎꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯁꯥꯗꯣꯛꯑꯕ ꯉꯥꯛꯇꯅꯤ ꯍꯥꯟꯅ ꯁꯥꯕ ꯍꯥꯏꯕꯕꯨ ꯅꯪ ꯁꯥꯕꯒꯤ ꯅꯨꯃꯤꯠꯇꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯊꯥ 6 ꯊꯥ 9 ꯊꯥ 9 ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯂꯦꯜꯂꯕ ꯑꯆꯥꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯗ꯭ꯔꯤꯅꯦꯕ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤꯗ ꯀꯩꯊꯦꯜꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯌꯥꯜꯂꯛꯂꯕ ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯅꯣꯡ ꯆꯨꯕ ꯑꯏꯪ ꯑꯁꯥꯗ ꯌꯦꯡꯉꯨꯅꯦ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯄꯨꯔꯛꯏꯅꯤꯗꯣ ꯒꯥꯔꯤꯗ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯀꯝꯄꯦꯅꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯃꯨꯛ ꯂꯩꯔꯝꯒꯅꯤ ꯍꯣꯜꯁꯦꯂꯔꯁꯤꯡꯗ ꯊꯥꯔꯛꯅꯕꯒꯤꯗꯃꯛ ꯑꯆꯥꯄꯣꯠꯇꯣ ꯁꯥꯗꯣꯛꯑꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯝꯒꯅꯤ ꯌꯦꯡꯉꯨꯅꯦ ꯃꯗꯨꯒꯤ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯄꯠꯇꯅ ꯄꯨꯝꯗꯅ ꯃꯗꯨ ꯁꯤꯜꯍꯟꯗꯅ ꯊꯝꯕ ꯉꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯨꯝꯕ ꯀꯦꯃꯤꯀꯦꯜ ꯈꯔꯗꯤ ꯍꯥꯞꯄꯝꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯦꯡ ꯇꯛꯊꯣꯛꯑꯒ ꯊꯥ 3 ꯊꯝ ꯌꯥꯕ꯭ꯔꯅꯤ ꯆꯦꯡꯗꯨ ꯁꯤꯜꯂꯛꯇ꯭ꯔꯥ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯏꯕ ꯆꯦꯡꯁꯤꯗꯤ ꯕꯣꯔꯥꯗ ꯆꯍꯤ ꯑꯃ ꯊꯝꯃꯁꯨꯅꯦ ꯀꯔꯤꯝ ꯇꯧꯗꯕꯅꯤ ꯁꯨꯡꯆꯤꯟ ꯁꯤꯟꯗꯕꯅꯤ ꯆꯦꯡꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯞꯄꯛꯏꯅꯦꯕ ꯑꯗꯨꯔꯒꯗꯤ ꯆꯦꯡꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩꯗ ꯁꯦꯡꯅ ꯆꯥꯝꯕ ꯏꯁꯤꯡꯗ ꯍꯟꯅ ꯆꯥꯝꯕ ꯑꯃꯈꯛ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯦꯡ ꯇꯛꯊꯣꯛꯑꯒ ꯊꯥꯎ ꯑꯃ ꯊꯝꯕꯗ ꯁꯤꯜꯂꯒ ꯃꯣꯏꯒꯤ ꯆꯦꯡꯗꯨꯅ ꯆꯍꯤ ꯑꯃ ꯊꯝꯕꯗ ꯁꯤꯟꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯦ ꯁꯥꯟꯇꯤ ꯑꯗꯨꯒꯅꯦ ꯁꯪꯒꯣꯝꯁꯤ ꯑꯐꯕ ꯑꯗꯨꯒ ꯁꯦꯝ ꯑꯁꯦꯡꯕ ꯁꯦꯝꯗꯨꯁꯨꯅꯦ ꯏꯁꯤꯡꯗꯅꯦ ꯅꯤꯡꯊꯤꯖꯅ ꯆꯥꯝꯊꯣꯛꯀꯗꯕ ꯑꯗꯨꯒꯅꯦ ꯁꯪꯒꯣꯝ ꯑꯁꯦꯡꯕ ꯐꯖꯅ ꯆꯥꯝꯊꯣꯛꯂꯕ ꯁꯦꯝꯗꯨ ꯆꯥꯕꯅ ꯍꯦꯟꯅ ꯍꯛꯆꯥꯡꯗ ꯐꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯁꯦꯝꯗꯨ ꯄꯠꯇꯅꯕꯒꯤꯗꯃꯛ ꯁꯦꯝꯗꯨꯒꯤ ꯃꯊꯛꯇ ꯍꯤꯗꯥꯛ ꯌꯥꯝꯅ ꯍꯥꯞꯄꯩꯅꯤ ꯍꯩ ꯔꯥꯁꯤꯡꯁꯦ ꯀꯩꯊꯦꯜꯗꯒꯤ ꯇꯥꯞ ꯄꯥꯏꯔꯒ ꯍꯦꯛꯇ ꯃꯤꯅ ꯑꯪꯒꯨꯔ ꯑꯣꯏꯔꯁꯨ ꯇꯥꯞ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯥꯏ ꯑꯪꯒꯨꯔꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯛꯑꯕꯒꯦ ꯍꯦꯛꯐꯝꯗꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯦ ꯒꯥꯔꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯗꯅ ꯅꯨꯃꯤꯠ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯍꯣꯠꯇꯦꯗꯅ ꯌꯦꯡꯉꯨꯅꯦ ꯃꯤꯁꯤꯡꯁꯦ ꯃꯥꯒꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯌꯦꯡꯉꯨꯔꯗꯤ ꯑꯩꯅ ꯑꯗꯨꯅꯤ ꯂꯣꯏꯅ ꯍꯥꯏꯅꯕꯅꯤ ꯁꯤꯒꯨꯝꯕꯒꯤ ꯑꯁꯦꯡꯕꯁꯤ ꯊꯤꯔꯨꯔꯒꯗꯤ ꯁꯥꯟꯇꯤ ꯑꯉꯥꯡꯗꯅꯦ ꯄꯤꯖꯒꯗꯕ ꯄꯣꯠꯁꯦ ꯑꯃꯠꯇꯕꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯄꯤꯂꯤꯀꯥꯁꯦ ꯃꯥꯅ ꯊꯋꯥꯏꯅꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯗꯣ ꯂꯣꯏꯅ ꯑꯣꯏꯔꯛꯏꯕꯅꯤ ꯃꯥꯒꯤ ꯃꯁꯥ ꯐꯅꯅꯕ ꯃꯥꯕꯨ ꯇꯒꯠ ꯇꯦꯛꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯅꯕꯒꯤꯗꯃꯛꯇ
ꯏꯁꯣꯔꯗ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯖꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯦ ꯁꯤꯒ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯨꯔꯅꯤꯀꯣ ꯅꯨꯄꯥꯅꯦ ꯍꯥꯏꯕ ꯈꯪꯉꯕ꯭ꯔꯣ ꯅꯪꯅ ꯃꯆꯤꯟ ꯃꯧꯄꯥꯒ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯈꯪꯉꯤ ꯍꯟꯗꯛꯀꯤ ꯁꯥꯎꯝ ꯑꯁꯤꯗꯗꯤ ꯁꯣꯏꯗꯅ ꯅꯨꯄꯥ ꯑꯣꯏꯒꯅꯤꯗ ꯍꯣꯏꯅꯦ ꯅꯨꯄꯥꯗꯣ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨꯅꯦ ꯑꯗꯣ ꯑꯀꯟꯕ ꯊꯕꯛ ꯁꯨꯒꯅꯨ ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯇꯗꯅ ꯁꯤꯗꯩꯗ ꯍꯥꯏꯒꯠꯂꯒ ꯂꯩꯔꯤꯁꯦ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜꯁꯨ ꯅꯛꯄ ꯍꯣꯍꯥ ꯍꯥꯏꯔꯀꯥꯟꯗ ꯅꯪꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯅꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅ ꯈꯜꯂꯣ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗꯨꯗ ꯗꯣꯛꯇꯔꯁꯨ ꯑꯝꯇ ꯂꯩꯇꯦ ꯁꯨꯞꯅꯇꯪꯒꯤ ꯅꯔꯁ ꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯃꯗꯨꯁꯨ ꯂꯩꯀꯥꯏ ꯑꯗꯨ ꯃꯥꯅ ꯊꯨꯡꯅꯕ ꯂꯣꯏꯅ ꯌꯦꯡꯉꯤꯅꯤ ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯗ ꯃꯥꯅ ꯃꯌꯥꯝꯒꯤ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡ ꯊꯪꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯆꯧꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗꯕꯗꯨ ꯃꯗꯨꯒꯤ ꯈꯜꯂꯨꯕꯗꯅꯦ ꯑꯩ ꯏꯁꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯕꯅꯤ ꯑꯁ ꯀꯌꯥ ꯃꯕꯨꯛ ꯐꯩ ꯑꯆꯧꯕꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯗꯗꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯔꯣꯝ ꯐꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯅ ꯐꯔꯤꯕ ꯃꯗꯒꯤ ꯃꯅꯦ ꯃꯀꯨ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯁ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯗ ꯍꯥꯏꯅꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯃꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯍꯜꯂꯤ ꯑꯁ ꯏꯟꯁꯥꯡ ꯒꯥꯏꯁꯦ ꯈꯤꯇꯪ ꯍꯥꯎ ꯌꯥꯄꯣꯟꯇꯦꯗ ꯑꯩꯈꯣꯏꯗꯅꯦ ꯎꯇꯤ ꯊꯣꯡꯉꯤ ꯗꯗꯥ ꯎꯇꯤ ꯄꯨꯈꯤꯒꯦꯔꯥ ꯑꯗꯒꯤ ꯏꯟꯁꯥꯡ ꯑꯗꯨ ꯂꯩ ꯗꯗꯥ ꯑꯗꯨ ꯄꯨꯈꯤꯒꯦꯔꯥ ꯃꯕꯨꯡ ꯃꯄꯥꯎꯁꯤ ꯀꯌꯥꯝ ꯐꯩ ꯑꯩꯈꯣꯏꯅ ꯁꯨꯕ ꯅꯣꯝꯕ ꯈꯨꯡꯒꯪꯗ ꯂꯩꯖꯔꯁꯨ ꯑꯩꯅ ꯉꯥꯒꯤ ꯐꯥꯝ ꯈꯔ ꯇꯧꯕꯅꯦ ꯀꯔꯤꯅꯦ ꯉꯥ ꯅꯨꯡ ꯐꯥꯕ ꯀꯥꯟꯗꯨꯗ ꯑꯩꯅ ꯉꯥ ꯃꯆꯥ ꯐꯥꯕꯁꯤꯡꯗꯨꯗꯗꯤ ꯂꯥꯎꯅꯦ ꯍꯦ ꯅꯣꯏꯅ ꯆꯩ ꯅꯅꯥꯎ ꯂꯥꯎꯅꯦ ꯉꯥ ꯐꯥꯕꯁꯤ ꯌꯥꯎꯔ ꯂꯥꯎꯅꯦ ꯇꯧꯗꯅ ꯑꯩꯅ ꯌꯥꯎꯍꯜꯂꯤꯅꯤ ꯑꯗꯨꯒꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗꯅꯦ ꯑꯁ ꯑꯩꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕꯅꯤ ꯑꯩꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩ ꯅꯣꯏꯒꯤ ꯅꯄꯥꯝꯁꯤꯗ ꯂꯩꯔꯤꯅꯤꯗꯅ ꯑꯗꯣ ꯅꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤ ꯍꯥꯏꯅꯒꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯒ ꯈꯨꯡꯒꯪꯗꯒꯤ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯤꯗ ꯌꯥꯝ ꯉꯥꯡꯅꯕ꯭ꯔꯕ ꯗꯗꯥ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯅꯕ ꯂꯩꯇꯦꯗ ꯏꯃꯥꯁꯨ ꯃꯊꯟꯗꯅꯤ ꯌꯨꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝꯅꯗꯤ ꯍꯔꯥꯎꯔꯤꯅꯤ ꯍꯣꯏꯅꯦ ꯅꯃꯥꯗꯨ ꯅꯊꯟꯗ ꯊꯝꯒꯅꯨꯅꯦ ꯅꯣꯏꯁꯨ ꯂꯥꯛꯇꯅ ꯈꯔ ꯅꯤꯅꯤ ꯃꯔꯛ ꯍꯨꯝꯅꯤ ꯃꯔꯛ ꯂꯩꯌꯨ ꯑꯁ ꯑꯗꯨꯒ ꯍꯥꯏꯔꯤꯄꯣꯠꯅꯤꯗ ꯑꯩꯗꯤ ꯗꯗꯥꯗ ꯍꯥꯏꯕꯗꯨ ꯗꯗꯥꯅ ꯑꯃꯨꯛ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯪ ꯏꯜꯂꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯔꯛꯀꯅꯤꯅ ꯑꯩꯗꯤ ꯍꯧꯗꯣꯛꯄ ꯉꯝꯗꯗꯅ ꯂꯩꯔꯝꯃꯤꯅꯤ ꯗꯗꯥꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯊꯦꯡꯈ꯭ꯔꯦꯁꯦ ꯏꯃꯥꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯖꯥꯠꯂꯣ ꯑꯣ ꯂꯥꯛꯑꯦ ꯏꯕꯨꯡꯉꯣ ꯂꯥꯛꯑꯦ ꯑꯉꯥꯡꯒꯤ ꯆꯥꯅꯅꯕꯅꯦ ꯃꯣꯏꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯑꯩꯗꯤ ꯀꯌꯥ ꯄꯤꯖꯅꯤꯡꯗꯗꯅꯅꯦ ꯁꯦ ꯐꯣꯡ ꯁꯥꯕꯅꯤꯁꯦ ꯃꯁꯤꯒꯤ ꯕ꯭ꯔꯦꯗꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯁꯥꯔꯤꯁꯤꯗꯤ ꯃꯁꯥ ꯅꯥꯟꯈ꯭ꯔꯕ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ ꯃꯁꯤꯗꯩꯗ ꯃꯤꯌꯥꯟ ꯆꯥꯁꯤꯡꯅꯅꯦ ꯑꯁ꯭ꯋꯥꯏꯗꯒꯥꯏꯗꯤ ꯕ꯭ꯔꯦꯗ ꯁꯥꯕꯁꯤꯡꯗꯨ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕꯗꯣ ꯍꯪꯒꯣꯏꯕꯅ ꯃꯣꯏꯒꯤ ꯑꯌꯨꯛꯇ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯕ꯭ꯔꯦꯗ ꯑꯗꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯀꯔꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯗꯣꯏꯅꯣꯕ ꯑꯩꯈꯣꯏ ꯁꯤꯗ ꯏꯁꯤꯡ ꯂꯩꯗꯅ ꯁꯤꯖꯤꯟꯅꯔꯤꯁꯤ ꯂꯩꯔꯤꯕ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯛꯇꯦꯅꯦ ꯖꯥꯔꯒꯤ ꯏꯁꯤꯡ ꯊꯛꯏꯕꯅꯤ ꯁꯤꯗꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯛꯇ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯏꯁꯤꯡꯗ ꯂꯨꯝꯊꯣꯛꯑꯒ ꯀꯨꯏꯅ ꯃꯗꯨ ꯕꯣꯔꯣꯡ ꯐꯨꯠꯂꯒ ꯑꯩꯈꯣꯏꯅ ꯊꯛꯏꯕ ꯅꯠꯇ꯭ꯔꯣ ꯏꯟꯁꯥꯡꯗꯒ ꯆꯦꯡ ꯁꯨꯕꯗꯒ ꯃꯗꯨ ꯍꯥꯞꯄꯗꯨ ꯍꯪꯒꯣꯏꯑꯕ ꯌꯦꯡꯉꯨꯅꯦ ꯃꯣꯏꯅ ꯃꯁꯤꯗꯩꯗ ꯕꯦꯀꯔꯤꯗ ꯕ꯭ꯔꯦꯗ ꯁꯥꯔꯤꯅꯤ ꯋꯥꯇꯤꯟ ꯁꯥꯔꯤꯅꯤ ꯑꯊꯨꯝ ꯃꯍꯥꯎ ꯁꯥꯔꯤꯅꯦ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯑꯩꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯎꯠꯂꯛꯏꯅꯦ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯕ꯭ꯔꯦꯗ ꯁꯥꯅꯅꯕ ꯀꯆꯧꯔꯤ ꯁꯥꯅꯅꯕ ꯑꯗꯩ ꯈꯖꯨꯔ ꯁꯥꯅꯕꯗꯨꯕꯨ ꯃꯗꯨꯕꯨ ꯇꯣꯠꯂꯒ ꯃꯈꯣꯡꯅ ꯅꯦꯠꯂꯤ ꯍꯥꯏꯅꯦ ꯑꯁ ꯃꯁꯨꯛ ꯃꯨꯕ ꯃꯈꯣꯡꯗꯨꯅ ꯃꯗꯩꯗ ꯑꯩꯈꯣꯏꯅ ꯆꯥꯅꯕꯗꯨꯗ ꯅꯦꯠꯄ ꯏꯃꯥꯏ ꯃꯁꯤꯗꯩꯗ ꯃꯤꯅ ꯄꯤꯔꯛꯄꯗꯗꯤ ꯑꯣꯏꯅ ꯄꯤꯔꯦ ꯌꯦꯟꯅ ꯄꯤꯔꯦ ꯃꯁꯤꯗ ꯈꯨꯠ ꯍꯥꯝꯗꯦꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯗ ꯇꯧꯗꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯕꯦꯀꯔꯤꯁꯤꯡꯁꯤꯅ ꯌꯦꯡꯉꯨꯅꯦ ꯆꯥꯅ ꯊꯛꯅꯕꯗꯨ ꯃꯈꯣꯡꯅ ꯅꯩꯌꯦꯅꯦ ꯑꯗꯨꯒ ꯃꯗꯨꯕꯨ ꯑꯁ ꯏꯃꯥꯏ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟ ꯈꯔꯅ ꯕ꯭ꯔꯦꯗ ꯁꯥꯐꯝ ꯑꯆꯥꯄꯣꯠ ꯁꯥꯐꯝ ꯑꯗꯩ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯍꯣꯇꯦꯜ ꯐꯝꯐꯝꯁꯤꯡ ꯑꯁ ꯃꯗꯨ ꯃꯐꯝꯒꯤ ꯚꯤꯗꯤꯑꯣ ꯒꯥꯏꯗꯣ ꯑꯩꯗꯤ ꯎꯔꯨꯔꯦꯅꯦ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯃꯅꯨꯡꯗꯨꯗ ꯇꯧꯔꯤꯗꯨꯕꯣ ꯑꯁ ꯃꯣꯠꯈ꯭ꯔꯕ ꯆꯥ ꯊꯛꯄꯒꯤ ꯒꯤꯂꯥꯁꯇꯨꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯆꯨꯞꯅ ꯁꯨꯃꯥꯏꯅ ꯂꯨꯞꯄꯒ ꯃꯈꯨꯠꯅꯐꯧ ꯅꯥꯟꯗꯦꯅꯦ ꯃꯗꯒꯤꯗꯤ ꯊꯣꯛ ꯎꯞꯁꯜꯂꯒ ꯏꯁꯤꯡ ꯃꯆꯨꯝꯗꯨ ꯆꯦꯟꯊꯈꯤꯕꯗꯒꯤ ꯃꯊꯪ ꯆꯥ ꯊꯛꯀꯦ ꯍꯥꯏꯔ ꯀꯥꯟꯗ ꯆꯔ ꯍꯩꯔꯒ ꯄꯨꯊꯣꯔꯛꯏꯅꯤꯅꯦ
이마이마이마이 마두 누미뚜데기네 아이네 아이 바जार 마누기 차가 암다 탁제드라버니 쫌다 론바 ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯊꯛꯆꯔꯤꯁꯦ 이마 खरना तौरगसु तौदब खरसु यौरमबुदी याय हेबबु यामना चिक्सिनबा याबा थबक अखोगी लमदमसिगी लेरिबा छात्र ऑर्गनाइजेशन सिंग अदुगा एनजीओ तोंगा तोंगानबा सोशल एक्टिविस्ट कांगु मखोइना तौरिसिंग सि याम फजानी कुमा मयामना चारमबगी सिंगारा अरेमबदु साइकिबा चाबा होकिबा खरदु थोकलनथोइ अदुगा खितंग फबदुनु मोइना खुंखलगा हेक्ता हापकबा जानी अस इबुंगो इमादिने अमता एई हंगोइजरे एई चाजदरेको तरु तनानबा फजा फजन तौब याय लैरिबा पोलमसिंगदुगी पैसा मखोइदा पीरिबा नत्रो मीना चारमद्रे हायरबदी नाकंदा दुम थमगा लोरे अस करिनो मी मपालमगी गे याम उलैने मपालमगी उलकपददी बुंगो चाक चाबद मोरोक तिलहौ सिकपदु करिनो चाक लुखाक मथक्तुदा दग दग हापचलैने दुगा मोरोक तिलहौदुना इसिंग धरम अमदा सट अन खोथरगा चाक लुखाक्तुना सोमदा सट 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 इंथोकी मदुदगी उची मयामदुना चाक लुखाकसिंगदु तप 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 चुप चारिबा अदुगने अचौब धरम अदुगी मनुंगदुदा तारिबा मोरोक तिलहौसिंगदु अमुक जाली मानबा पोलाक अमना जौ न तौरगा मोरोक तिलहौदु अमुक खुंखलैनिनि बुंगो खंद्रिमा हौजिगी मतमदा तौरिसि यामना लुखरे मी खुदिमकपुदी लोइना तौय हायबा नत्रसु मदु कनागुमना दुम तौरमबसु याबजानिद मसिगुमबसि मोन सेंना मियामदा सुहनगे हारदि मखोइगी कोलिक चांबम मखोइगी पोचै हाफमगाइदो मनुंगदगी सीसीटीवी उलगा मोइना तौरिबा सर्विस तु मपान फमीबा मीसिंगदुदने अचौब टीवी मदा मदु डिस्प्ले दा फजना थोहलदि मा पुक्चेन गाडी खरा सेंगद्रा मदु नतबा जासिदि मा हाइगुमदना मोटपसिदि यामना नुंगाइत्रे ए फरेने से थेंगरे इसासे फरे थेंगरे सुसे गाडी लानी से लाओ पिपिलिका लाओ से बो आइगे चाबो लेराबो से फोंग साबनी सिदिने नबोंगना डायरेक्ट उराबनी मसा नानग्रबा मोइगिदि खोंगना तोटपा गाइदो तौबा नतेदा उन्थोंगना नाना फजना तौख्रेदको तौरबदि सुमाइना तौदौनिने पोचे योलदि लुपा 10 कुन पीबा पोतु लुपा 50 चाम पीनिंगिने मसा नाना तौरदना मदगी मिंगसेलना फजना खाजले मोइना थबक सुबुदुजु फजना उहलिने खोइगी मखाले गाइगी सिदि अदुगा मोइना सूरिबा तौरिबा मयामदो मपानदगी लोइना इमिचिना उरबनिना मोंदु सेंगेदना से होरेने कैंटीनदगी जंक फूड करी लेरगा चाबा यारो नहान नबुक नाइना तौबदो नंग खंगेदना होय अबो गाड़ी लानी अदुदी आई थोंगान मबो थिनबिरो इमा आइगा थोमिना खरगे आइसु थबम चकदबनि आई नुमिदां वरंगुम हलगनि पैसा खर गांगनबनि आइसु शांतिगी मागी मतम सि योक्सलकपनिना पैसा खर तंगाई फदरबदी पैसा दु इमादसु लैको इचा नुपीसिगी ओरदी करीमतो वारुन इमा लरिंगेदने करीमतो नखोय वाटपा लेहलोइको इमा अदुगिसो यामनतेदा शांतिबलागी अनाबसिगी फिबमसिदा खुदोंग चाबा लहौदोइनि सेलदो इंगोंदगी लौखिबनि अदुना मसिदा खुदोंग चाबा लौरगा थौहुद्रदि मतुंगदि यामना वानादोरबा हाइतारे अदुदि मा आई अंगांगसु थोंगादा लेमिनारोरगे संदे आई खर थेंगकनि आई चलुखिगेको होय दादा कुइबिरकनुको होय इमादुदि आई अंगांगसिगा पुना थोकचरुखिगे फरे बुंगो गाड़ी करी येंगुको हजिक्सि सोरोक लानबा याद्रबनि गाड़ी नेना उबगने सात हेक्ता हाइजलेको अस ngarangsu कइनो नुपी म सोरोक लानथोकपदने गाड़ी मन थेंगेना तौबा अस आई येंगबा ngamba जानतिको नखोइ चिक्सलुको गाड़ी थौरिनेना तौरिसिंगसिसु मी मते येंगद्रे सोरोक लालेबा मी सिंगसिसु मी मते येंगद्रे मदगी गाड़ी थौरकपो ओइरसु मचा ओइरो चौबो ओइरो करिनो मुक्तोइबा हुजिकानसे यामना लुखरे दैबुंगो लाओ इबेमा लाओ नंग करिगिनो सुम लेप लैदोइसिबो लाओ इमुंगी थबा इंखांग अतै यावरुनु करिनो नंगना इमुंग गाइसि नंगना लोइना वाइ सिलब्रो तौरिसिबो इमा खरदी अंगम्मा कई सु हाइबने अखनमा थबक सुबसु नतना कइनो लाओ इबेमा इमाना लोइ तौजगे लाओ इमा पांगन कलिको लाओ नंग थंदनिसे अहिना पोक्चरिसे नपादु दंगा लेजरमदिने कयादा नुंगाइनी लाओ मसूजिंगसे येंगजदना नुंगाइना लेजगदबन सिगनबा ओइ तौदना सिखरेदना लाओ चंगो लाओ से होइमा
ꯑꯩ ꯂꯥꯛꯑꯒꯦ ꯀꯨꯏꯅ ꯃꯪꯖꯔꯛꯂꯕ ꯑꯩꯒꯤ ꯃꯪꯂꯥꯟ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯅꯪꯅ ꯊꯨꯡꯍꯟꯕꯤꯌꯨꯀꯣ ꯋꯥꯖꯔꯛꯂꯕ ꯗꯗꯥꯁꯦ ꯃꯆꯥꯁꯤꯒꯤ ꯍꯥꯛꯇꯛꯇ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯏꯕꯦꯝꯃ ꯁꯥꯟꯇꯤ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯀꯧꯔꯤꯁꯤꯕꯣ ꯏꯃꯥꯗꯤ ꯕꯥꯠꯔꯨꯝꯗ ꯂꯩꯔꯦꯅꯦ ꯅꯪ ꯇꯞꯅ ꯊꯣꯛꯑꯒ ꯑꯃꯇ ꯌꯦꯡꯒꯦꯔꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯌꯦꯡꯒꯦ ꯀꯅꯥꯅꯣ ꯊꯣꯛꯂꯛꯑꯦ ꯑꯝꯇ ꯂꯩꯕꯤꯔꯝꯃꯣ ꯑꯦ ꯀꯅꯥ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯀꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ ꯀꯔꯤꯒꯤꯅꯣꯕ ꯑꯩ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯆꯠꯂꯣ ꯑꯃꯨꯛꯇ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯂꯣ ꯏꯃꯥ ꯕꯥꯠꯔꯨꯝꯗ ꯂꯩ 이마나 ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯂꯣꯕ ꯑꯩ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯛꯀꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯅꯪꯒꯤ ꯑꯣꯏꯖꯧ ꯏꯊꯛ ꯈꯔꯒꯤꯗꯃꯛ ꯅꯪꯅ ꯑꯩ ꯃꯤꯔꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯂꯩꯈꯥ ꯇꯥꯍꯜꯂꯝꯃꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯅꯌꯨꯝ ꯄꯥꯟꯗꯨꯅ ꯅꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯆꯥ ꯑꯃ ꯄꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯔꯨꯝꯕ ꯄꯨꯗꯨꯅ ꯆꯠꯂꯦ ꯍꯥꯏꯌꯨ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯩꯁꯤꯕꯨ ꯅꯪꯅ ꯀꯔꯤꯅꯦꯅ ꯈꯟꯒꯦ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯐꯒꯦ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯨꯝꯅ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯗꯨꯒ ꯀꯔꯤ ꯑꯍꯦꯟꯕ ꯂꯩꯕꯒꯤꯅோ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨ ꯄꯨꯈꯠꯂꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯁꯦꯜ ꯊꯣꯛꯇꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯁꯦꯜ ꯊꯣꯛꯇꯦ ꯑꯩ ꯅꯨꯄꯥ ꯅꯠꯇꯦ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯎꯁꯤꯠꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯈꯨꯡꯒꯪ ꯅꯨꯄꯥ ꯑꯁꯤꯗ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯑꯒ ꯅꯪꯅ ꯂꯩꯕ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯦꯅ ꯈꯟꯕ꯭ꯔꯣ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯦꯅ ꯈꯟꯕ꯭ꯔꯣ ꯆꯠꯂꯣ ꯑꯃꯨꯛꯇ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯏꯂꯥꯎ ꯂꯧꯔꯕꯗꯤꯅꯦ ꯂꯩꯀꯥꯏ ꯇꯥꯔꯛꯀꯅꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯈꯣꯡꯅ ꯈꯨꯠꯇꯨ ꯊꯨꯗꯦꯛꯑꯒꯅꯦ ꯂꯩꯀꯥꯏꯁꯤꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯨꯒꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯑꯩꯅ ꯂꯥꯛꯏꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯅꯕ ꯅꯠꯇꯦꯅꯦ ꯉꯁꯤꯒꯤ ꯄꯨꯡꯖꯥꯁꯤ ꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯃꯇꯝ ꯀꯌꯥ ꯆꯪꯈꯤ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯈꯤꯕ ꯅꯪꯅ ꯂꯨꯍꯣꯡꯈꯤꯕ ꯅꯨꯡꯁꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯪꯅ ꯁꯨꯝꯃꯠꯇꯨꯅ ꯊꯝꯃꯝꯃꯒ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯕ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯦꯜꯂꯤ ꯅꯪꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕ ꯑꯩꯕꯨ ꯅꯪꯅ ꯀꯔꯤꯅꯤ ꯍꯥꯏ ꯈꯟꯒꯦ ꯅꯪ ꯅꯁꯥ ꯈꯛꯇꯒꯤ ꯅꯪꯅ ꯈꯟꯕ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ ꯁꯨꯡꯉꯝꯃꯣꯏ ꯑꯩꯅ ꯅꯣꯡꯃꯇ ꯅꯉꯣꯟꯗ ꯂꯥꯟꯈꯤꯗꯕ ꯅꯣꯡꯃꯇ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯅꯪꯒ ꯈꯪꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯌꯦꯡꯈꯤꯗꯕ ꯑꯗꯨꯒ ꯅꯪꯅ ꯈꯨꯡꯒꯪ ꯅꯨꯄꯥ ꯑꯁꯤꯗ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯌꯦꯜꯂꯝꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯑꯩꯒꯤ ꯍꯧꯈꯤꯕ ꯑꯩꯒꯤ ꯀꯥꯏꯈꯤꯕ ꯊꯃꯣꯏꯒꯤ ꯃꯃꯜ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛ ꯅꯪꯅ ꯄꯤꯒꯗꯕꯅꯤ ꯃꯗꯨ ꯅꯪꯅ ꯄꯤꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯍꯥꯟꯋꯥꯏꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯃꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯤꯕ꯭ꯔꯥꯕ ꯀꯔꯤ ꯃꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯍꯦꯛꯇ ꯀꯥꯎꯊꯣꯛꯅꯔꯁꯦ ꯁꯤꯔꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯉꯝꯕꯁꯤ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯔꯒꯅ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ ꯅꯨꯄꯥꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯅꯤꯡꯕ ꯀꯥꯏꯍꯟꯗꯨꯅ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯕ ꯃꯈꯩ ꯊꯝꯃꯝꯕꯗꯨꯗꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯟꯗꯦꯅꯦ ꯄꯤꯌꯨ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯨ ꯄꯤꯌꯨ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯑꯩꯒꯤ ꯃꯇꯝ ꯑꯩꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯕ ꯑꯩꯅ ꯏꯁꯥ ꯁꯣꯛꯄ ꯃꯈꯩ ꯅꯪꯒꯤ ꯅꯁꯨꯡ ꯂꯥꯡꯒꯤꯗꯃꯛꯇ ꯑꯩꯅ ꯆꯍꯤ 4-5 ꯑꯩꯅ ꯂꯦꯜꯂꯛꯄ ꯍꯥꯏꯌꯣ ꯄꯤꯌꯣ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯄꯤꯌꯣ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯃꯇꯝ ꯃꯗꯨ ꯄꯨꯝꯅꯃꯛꯇ ꯄꯤꯌꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝ ꯊꯨꯅ ꯍꯧꯖꯤꯛ ꯃꯣꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯤꯒꯗꯕꯅꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯗꯨꯕꯨ ꯌꯥꯕ꯭ꯔꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯦ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯏꯄꯨꯔꯣꯏꯕ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯦ ꯌꯥꯔꯦ ꯁꯦ ꯆꯠꯂꯣ ꯋꯥ ꯃꯈꯥ ꯇꯥꯔꯒꯨꯝꯁꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯄꯤꯕ ꯉꯝꯗꯣꯏꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯤꯕ ꯉꯝꯃꯔꯣꯏ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒꯅꯦ
ꯅꯨꯡꯁꯤꯅꯕꯗ ꯀꯥꯏꯅꯕ ꯊꯨꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯊꯣꯛꯄꯅꯤ ꯅꯪ ꯁꯥꯎꯔꯅꯨ ꯆꯠꯂꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ 이마수 톨라니 이마 톨라버디니 아파 보이러 능기 나마두니 아이니가 무나닝이시 아이부 셀 톡디 पैसा पाइदि 아이기 나타 능 레이러버디 능 누가이번 감로시 ngasi nangna khungang nupa tu di yum palaga aingod gi hena nungai bangam ra hayuni aingod gi hena nungai na nang palabro nangi na ma do tholuksu nangi na ma do tholaga aibu mira hen kiba nangon do hu kam chinduna aigi phamdu gi nang go lapthok kina bo na bada nangi na ma gi achong ro la balai hayu aina haribasin aigi nuksi babiu aigi mang kiba matam aigi kai kiba thamoi do nangna macet amatta tadra aigi nuksiba punam pigedam kaino ba nang haiduba hojib madu ya khidraba hayoba chalo lekai loine tanara neba chalo masulani malagabadine imung sida sumaina toradi ai yum sikai betare yari haukreba chalo haukrabadu aina kari to bungam doinoba amutayo nang so hayoba chalo ima barum dale ima thola dine afa boiro nanga muk chinda bok danar kan lekai gi missing se loina urane ba loina tarani chalo nang chalo ba amona mafam sida lanu aigi punchi da nang na mona get pirano chalo ba kari nangi punchi di yelanu gan aina nangi punchi di yet kibro aina nongo da thaja kiba nanga igel leina kiba mari dubo madupuna mo minamra madupuna mo minamra ba nanga iga chichi inaraga samban wang madaleraga torban wang madalepaga samudra lang khongum nuksinar kibro ai kucha sida nangi na khutun pai kibadai hayuni pai kibadai nangi na khut asina ai gi pambo man sida nak na che ta kun kibadai nanga iga leina kiba mari singado nang phagi ni khanbra karam nupa amadi nupina che na makhoini gi mari leina gani sup na tangi matai manao nungsina ba madi nungsinabi nanga iga leina kiba singdo puna mangnam thak ni siro madu mang ni siro madu puna muktu manglan gi kumai ni siro ai nangu masini ne namit na cha uroi do she nangu masini ne phairing turing gi macha pukku durido ai namit adu da macha nu pi ma phangi do narai bak tu bai ai gi nungsi babu mirai ram bagi hairur badi namit na cha ma to upam thukde aduga aphaba so to oiroi marum di aina nongoda lan kidi aseng ba nungsiba amabu nungsiba saduna nangna mirai ram bagi damak karigi nangi garbada karigi na chala kadoriba hayuni karigi la kadoriba nangi miroli bana cha du su taibang pan asida lawai kaino nangna haidubo aigi chala oidi nangna mato karam na khange nangu lairo nangu laira ba nanga igi thungnadraga karigi aina mimana do bicha pokadoriba nangu laira ba nangi aduguma wangang kamjaw hunba nangi aduguma takhatpadudani aina namu huntoken huntoisi aibu nuksiba nati nangna ibu kihanmani nangdi nga hakli tang halakta aingodu kihali nangi khudum chalabadi nangi na khada leini nangna suru nairaga thamge sini nangna hairibu khudum ki aina yadradi aibu mahan ge tahan ge hairurga nangna aidi to bungamani aingonda karama to sumai thiba pibu ngamoi aidi puna mok pumai thiba pibu ngamani maduna tra banang ni ngonta tatana haibudo madugi de maktani aina nangu mi rairiba nangonda ne mi yam ushitaba nang mangai re haina chapa maduna ne imana suyadi aina sunangu yadi aigi pokadur bisasi male masida khongdaroi gaina adudi nangi na sasi male masida khongdarakani sini ne aina ngasi so hairi nangi nabuk manung dudi gauri bana chado male masida khongdaroi ahan ba sigidi aingonda matam phangkhidabaduna na sasi taibang pan phauki bani adugo masimasi khongo aingonda singnarabadi aina loina maithiba pigani aidi maithiba piba ngamba aduga aidi landabanina aina matam punamakta mai pakani ngasi aina mafam asida lakliba sisu aina landabagini madugi pungpham amadi pungja adu aina yengduna lakpani aigi nungsibabu nangna miraiba nangna sa khakdagi khanduna aigi nungsibabu nangna kayada tukutcharba adumna nungsibiroi dobo oirabadi aigi thamoigi masak nangna karigidamak munna khangamde nangna nungsijaba mataw aina nungsijaba mataw mikuk khuding nangbu senajaduna nang kari torungadagi nang kari khalamgadagi nangi damakto wajaduna ishara oijaba thaduktunga sipawba lakibani
ahing kaya tumkidi. Kap na achikpada, tasiga ahingda, tabal paraba ahingda, kumay haraw kaya da. Ay nga si Papa, nanggidamakta, ayna, nanggidamakta ayna nga si miludagi pirang sinta na lagdi. Santi mala, nang na aybuwan mali. Aybuwan kibaduki mamalpiyo. Ay ginong sibaduki mamalpiyo. Ay ginong sibabu pagino. Ay ginong sibabu minamraw. Nangga igalay na kimaroon mamarising ado mong pagino. Aduh rabadi hayo. Ay natamano pa kaya ka nang aroon mamariya doon na layrak pangi. Ay mo karigit hajalam ni. Ay mo nang nakarigit naman. Masuk hajalam ni. Ato ka. Kariso na tabatan ang nanupas na yung palaga. Ay mo miray na ka. Nang nanungay ka na sila. Ayo. Nang nanungay ka na sila. Ay nagtamoy mahitsin pa makikap lima sibo di. Nang naubi na ba? Okay na doon. Ay bugyan na biba. Nanggi oy jaba karagi na bak. Ay bu. Wangang kamjaw huli hay na. Iran sunglay sa daba. Nang bunong sibagi na magtsindagi wahi karatoki ba dabo. Nang na ay buyak na bagam law ba. Ay nang ang kibasing pon mo magkano. Nang wanda mina sok ta na bagi na magtani. Nang wanda mina henjelik ta na ba di. Mina nang wanda henjelik pa natin na. Nang nooy na ay bumiray ram naga. Ato palamlaan pagkanado. Magi masay ko ang tatsina. Ay ginong si Babu nang namiray pa. Adura ba di? Ay iso ka nalay di. Hagjik. Nang na ibo ka risulit na kan mga mabadi. Nang baso ay nakarisulit na kan. Ato ka. Nang baso ay nalusin ka ni. Hayo. Ay ginong si Babiyo. Ay ginong si Babiyo. Ay ginong si Bagi mamalpiyo. Ay giminudag siyentang pirangi mamalpiyo. Chalo. Nagchalo. Ay dahil ba sini chalo. Imatola niye. Bema. Kanano lang narito po nang bo. Masay din mido sa kidri bro. Chalo. Imatola chalo ba. Si. Karatunod na chalo ba. Ay ginong si Babiyo nga maroy. Ay ginong si Babu. Nang napibo nga maroy sila. Adu betar ba di. Ay gi oiroy do buiro ba di. Kanamat ko ibiyaroy. Yeah! Kamdoy. Nang ginabuk kasi na yaori ba na chado, ay namalay masida kung gantaroy hydro. Nang ginabuk kasi na, yotsay yasi na! Ibema, kayo sorge. Ina po nga ngangin. Nang di ka na no? Ayo, nang di sila kinakulay. Hanubi. Ay gimay tunga siyo. Ay gimay da tayo di ba isi nga sina. Ay bumasakang dra bro. Ay bumasakang dra. Nang namiray ki ba? Ay bu, shell tokte. Wang ang kamsaw huli. Kasulam dyan dra ba? Ihay ising tamdo na mikok tutong do na laki ba? Nga sipaw ba ka na gumba mataki matamoy kaya na ba tabag torkiri ba ibo? Ay bulano ba? At ka, nachano piya siya bukong gang gamayong palan kraga. Ay gitamoy kayan ki ba? Ay kaya tuman kita ba? Ay gimiluda pigi mahuta isintan ki ba? Nga sini, nakoy mong tumnahat ka ni. Yeah! Nang nanata, hanubin nang nanata! Nang nanatraw, nang ginako kasi nagikan mawakan na ay bukahin kiba natraw, ay mamangan kiba natraw. Kadisare, nako kado pumtoy-toy redo. Nako kado upul sana kaya redo na. Nang kibaday, ay bukan sulit na kan kibaday. Nakoy ginachano pilaw mo pa sila. Nachano pi mo kayam luna taong natamo nga magi. Ay sumine. Nang ginachano pi siya. Ay naluna nung siya na tamanihin ka rin. Adubo. Ay mo ka rin siya na itanang kanba. Ay natsahin mga tarog. Ay nawana kang na pa. Nga sinining batong na. Nga sining mo sila.
ꯑꯩꯒꯤ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯁꯤꯜꯂꯤ ꯑꯩꯕꯨ ꯁꯤꯡꯅꯈꯣꯗꯅ ꯑꯩꯕꯨ ꯀꯞꯍꯟꯈꯤꯕꯒꯤ ꯂꯃꯟ ꯑꯩꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕꯒꯤ ꯃꯃꯜ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯕꯒꯤ ꯃꯃꯜ ꯁꯥꯟꯇꯤ ꯁꯥꯟꯇꯤꯕꯂꯥ ꯁꯥꯟꯇꯤ ꯁꯥꯟꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯨ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯤꯗꯨꯒꯤ ꯈꯜꯂꯒ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯀꯔꯤ ꯅꯪꯕꯨ ꯀꯟꯕꯤꯌꯨ ꯑꯩꯅ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕ ꯑꯩꯅ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕ ꯑꯩꯅ ꯀꯞꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯈꯪꯈꯤꯕ꯭ꯔꯣ ꯅꯪꯅ ꯇꯥꯈꯤꯕ꯭ꯔꯣ ꯅꯣꯡꯃꯗꯁꯨ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯈꯛꯅ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯅꯣꯡꯃꯇ ꯍꯥꯏꯔꯛꯈꯤꯗꯦ ꯍꯣꯏꯅ ꯑꯗꯨꯝ ꯑꯩꯕꯨ ꯎꯕꯗ ꯇꯨꯀꯠꯆꯈꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯎꯅ ꯎꯁꯤꯟꯅꯈꯤꯗꯦ ꯑꯩꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖ ꯅꯪꯅ ꯅꯣꯡꯃꯇꯁꯨ ꯍꯜꯂꯛꯈꯤꯗꯦ ꯑꯩꯁꯨ ꯃꯤꯅꯦ ꯅꯪ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯪꯅ ꯑꯩꯕꯨ ꯐꯣꯡꯅ ꯏꯀꯥꯏꯕꯗꯨꯅ ꯅꯪꯕꯨ ꯂꯩꯈꯥ ꯇꯥꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯁꯤꯜꯂꯛꯈꯤꯕꯅꯦ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅꯗꯤ ꯃꯤꯒꯤ ꯑꯣꯏꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯑꯣꯏꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯂꯩꯅ ꯅꯪꯕꯨ ꯃꯈꯥ ꯇꯥꯅ ꯃꯤ ꯑꯃꯠꯇꯅ ꯅꯪꯕꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯁꯨꯛꯅ ꯂꯩꯍꯧꯕꯗꯤ ꯑꯩꯅ ꯅꯤꯡꯉꯝꯂꯔꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯧꯈꯤꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯅ ꯂꯥꯟꯕꯤꯕ ꯅꯠꯇꯅ ꯏꯁꯣꯔ ꯃꯥꯅ ꯅꯪꯕꯨꯁꯨ ꯍꯥꯠꯄ ꯌꯥꯔꯣꯏ ꯅꯪꯕꯨꯁꯨ ꯁꯤꯍꯟꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯄꯣꯛ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯒ ꯏꯁꯣꯔꯅꯁꯨ ꯁꯤꯍꯟꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯅꯪꯅ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯅꯁꯥ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯑꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯅꯪꯅ ꯊꯥꯖꯈꯤꯗꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯑꯦ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯅꯪꯅ ꯐꯪꯅꯅꯕꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯃꯤꯔꯥꯏꯕ ꯅꯨꯡꯁꯤꯕ ꯃꯤꯅꯝꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ ꯅꯪꯅ ꯅꯨꯡꯁꯤꯕꯗ ꯍꯨ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯁꯥꯟꯇꯤꯕꯂꯥ ꯅꯪ ꯆꯠꯂꯣꯀꯣ ꯅꯪ ꯆꯠꯂꯝꯃꯣꯀꯣ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯥꯟꯇꯤꯕꯂꯥ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯂꯩꯍꯧꯔꯣꯀꯣ ꯁꯥꯟꯇꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯂꯥꯟꯈꯤꯗꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯑꯔꯥꯟꯕ ꯑꯣꯏꯍꯟꯕꯤꯔꯦꯀꯣ ꯁꯥꯟꯇꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ I love you ꯁꯥꯟꯇꯤ I love you ꯁꯥꯟꯇꯤ ꯑꯩ ꯅꯪꯕు ꯅꯨꯡꯁꯤꯌꯦ ꯑꯩ ꯆꯠꯂꯒꯦ ꯁꯔ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯀꯗꯥꯏ ꯆꯠꯀꯗꯕꯅꯣ ꯀꯔꯤ ꯃꯔꯝ ꯂꯩꯒꯦ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯏꯗꯨ ꯀꯔꯤ ꯇꯧꯕꯅꯣ ꯁꯔ
인스펙터 좀 통해서게 아이 기음도 더도 못해 아이 인스펙터 좀더 सर मी में लाइए माँ यूं तो करीनो मत हो यार ये सर संगन जरूर है सर गमई चंगलो सर आई तो चंजर के सर करी तो बिरे करी थोक दुख थोगे सर आई खुंगंग ngasi दगिनी सर अदुबो सर आई ngasi आई खुंगंग ngasi दा सर सेल थोबगे लाकपने सर अदुबो सर आई गी नुपी मपाम दगी पाव है सर हौजी हौजी ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯦꯝꯕꯣ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯏꯃꯨꯡꯗꯨꯗ ꯌꯣꯠꯆꯩꯒꯨꯝꯕ ꯅꯨꯡꯒꯨꯝꯕꯅ ꯁꯨꯔꯒ ꯍꯥꯠꯂꯝꯃꯤ ꯍꯥꯏꯔꯤ ꯁꯔ ꯃꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯑꯃꯇ ꯊꯤꯕꯤꯌꯨ ꯁꯔ ꯃꯈꯣꯏꯕꯨꯗꯗꯤ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯁꯔ ꯑꯗꯨꯗꯤ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯤ ꯁꯔ ꯑꯩ ꯁꯔꯕꯨ ꯊꯥꯖꯩ ꯁꯔ ꯑꯩ ꯁꯔꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯖꯩ ꯁꯔ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤꯅꯦ ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯅꯦ ꯁꯔ सर नमुक तो थी जनबियो सर फरे युम अदुददि अतोप कना कना लेगे सर आइगे पिकलिबी चानुपी अमगा आइगा लेजबन आइगे नुपीदो मसावाई संगद्रे अदुगा इनहेम बोक्सु लै सर महाक मसावाई संगदबगी हॉस्पिटल द डिलीवरी मतम नक्सलकपगे सर आई नुपी मपामदुदो मतम खरगे लेजबने सर अदुदि अंगांग ददि हुजि कराइदा लेरे केरो लेकाइगी मिसिंगना स्कूल हलकपदा अंगांग अदुना सुमांग द कप्तन लेरमदगी लेकाइगी मिसिंगना अंगांग दो लोक्सन बिरे सर सर अमुक त चन्नब तोक्से सर फरे फरे गामई सर गाड़ी थोनो बतो संतोष सर अदुगा कोगेन फारूक नखोइसे चन्नब तोक्से फगरे सर कोगेन मफम असिदा लेरिबा युम असिगी पोलम सिंगजे लोइनमक अममम तोइने चेक तो अदुगा इमुंग असिदगी पोचै सेल थुम सना लुपा अते अते करी करी पोट पुकी गेदियों संतोष सर इमुंग सिदा ते फिंगरप्रिंट अदुगा करी करी लेगे दो फनी सर फारूक मिहार पसिना सीजन रमीबा पोलम सी मसिगी ओचैसिनी मसी फजन रिकवर तो अदुगने सर मफम सिगी पुलिस स्टेशन की पुलिस लै सर ओ यानी हेलो इंस्पेक्टर सर 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 होइना ने योक्सम बिरमे लेखिद्रब नुपी सिगी नुपासे एखोगी लेरिबा जगा दुगिन इमुंग असिदा अंगांगुनबगी मतम खरा लेबनी मासो मागी खुंगांग दुदा पैसा थोबा लागुनी नुपी मयुमदगी पाउ पिरकदगी मा एखोइदु दुम चेंसलगा पाउ सितमबा कैसु गाइब लेथे सर एखोइ कोऑपरेशन पिनरगा केस असिगा चुम्बा पुथोग लोरे मधुमंगनी हौजिक केस असिगी मतंग कोइ पुन्ना थिमिनरगा अचुम्बदा थुनो पुथोनो होनमिनिस ओके थैंक यू सर कोगे सर फोरेंसिक टीम दो पाउ हाइग्रबा सर लंबीदा लेरे है सर फरे यामना मिनुंगसि लेतन हालमी नुपी सिगी ममा सिदी माइथोंगसि येंबा याद्रे मसिनदी मनेबोंग सिगी नुंगाइनदबा मनेबोंगसे हाटपा लाकपदा मचानुपी हाटखिबा नत्रगा मचानुपीसे नुंगाइनदबन हाटपा लाकपदा ममासिन उखिबा अमा हाटपा लाकपदा अमन उबदगी अमदो हाते याददन हाटपा नत्रगा अनिमक्सि हाते यादबगी हाटनबगी इंटेंशन अमद लाकपमा अमना इमुंग असिदा लेबा सना लुपा लौननबा लूटपाट का मरी लेनबा अदुगमा थौदो उरमे अदुगा मखोइगी सीसीटीवी ने चिंबा तै करि गेले सर सीसीटीवी अमता लेते सर अदुगा मखोइगी लेरगा दु चंगपदि सीसीटीवी लेहोब्रा सर अदुदसु लेते अदुबु सर ममांग थंब मोइ दुकान परेंगदुदा सीसीटीवी अमदि लेरमे दुबु मतम कुइरे मथौ तौदबा हारि सर अदुनदि मि हाटपसि यामुना लेकाय सिगी मरम खंबा नत्रगा प्लान असे हानदगी फजना प्री प्लान तौरग पांगथोक थबा मसोइदन ओइगन अदुबु येंबा ताबनि संतोष सर करी करी चिंगनबा याबा तै पोलम सिंह इमुंग सिदगी पोचै कई मांगे सर उपुसिदा लेबा पोट अमत काइदे सर अदुगा सना लुपा न चिंगबसु मखोइ उपुसिदा लोइनमुक लै मपुरबदि सो लोरगा हांगबदसु उपुसिदा याबो पोचैदि करिगुमत काइदे सर उरानबगा मरि लेनदबा केस अमदि वरन अदुबु येंबा ताबनि मसिगी मखा तारकपदा लेकाइगी मियामना मिहाटपा पुथो हाइदुना पुलिस ता थोमजिनखि अमदि
ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯀꯟꯁꯤꯟꯒꯅꯤ, ꯕꯟ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯥꯏꯛꯅꯆꯤꯡꯕ ꯀꯌꯥ ꯑꯃꯔꯣꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ JAC ꯁꯦꯝꯗꯨꯅ JACꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯖꯤꯜꯂꯛꯈꯤ꯫ ꯄꯤꯕꯔꯦ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ? ꯑꯁ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯑꯉꯥꯡ ꯑꯃꯅꯤ ꯊꯤꯕ ꯆꯠꯂꯨꯕꯅꯤ꯫ ꯑꯁ ꯀꯔꯤꯒꯤ ꯕꯤꯖꯤꯅꯦꯁꯅꯣꯗ? ꯅꯣꯏ ꯂꯩꯀꯥꯏꯁꯤ ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯣ? ꯑꯩꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯤꯅꯤ꯫ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯅꯣꯏꯁꯤꯗ ꯏꯁꯤꯡ ꯊꯥꯕ ꯂꯥꯛꯑꯦꯕ, ꯑꯗ ꯑꯉꯥꯡ ꯃꯆꯥ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯂꯩꯕꯅꯤ, ꯃꯄꯨꯔꯣꯏꯕꯅꯦ ꯑꯗꯨꯒ ꯃꯧꯗꯨꯅꯦ ꯃꯃꯥꯅꯦ, ꯃꯣꯏ ꯏꯃꯨꯡꯗꯨꯗ ꯎꯔꯝꯃꯤ꯫ ꯑꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯃꯥꯜꯂꯦꯕ꯫ ꯑꯁ ꯀꯅꯥꯅ ꯇꯧꯔꯤꯖꯥꯠꯅꯣꯃꯤ? ꯅꯣꯏ ꯈꯪꯗ꯭ꯔꯣ ꯃꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥ ꯂꯩꯒꯦꯕ? ꯑꯁ ꯈꯪꯗꯦꯗ ꯀꯅꯥ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯅꯣꯕ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯣꯏ ꯂꯩꯀꯥꯏꯗ ꯂꯩꯔꯒ ꯀꯔꯤꯝ ꯈꯪꯗꯦ ꯁꯤꯕꯨ ꯀꯩꯅꯣ? ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ, ꯑꯩꯈꯣꯏꯁꯨ ꯍꯣꯡꯉꯛꯄ ꯀꯨꯏꯗ꯭ꯔꯤ ꯀꯩꯅꯣ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕꯗꯤ ꯑꯁꯣꯝꯒꯤ ꯃꯈꯥꯔꯣꯝ ꯊꯣꯡꯕꯁꯤꯗ ꯂꯩꯔꯝꯕꯅꯤ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩ ꯂꯩꯕꯗꯨꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅꯤ꯫ ꯁꯤꯗꯗꯤ ꯂꯝꯁꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯥꯛꯈꯤꯕꯅꯤ꯫ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯤꯒꯤꯗꯤ ꯃꯤ ꯌꯥꯝ ꯈꯪꯅꯗꯦꯗ꯫ ꯍꯣꯏꯅꯦ, ꯅꯣꯏ ꯁꯤ ꯂꯩꯁꯤ ꯂꯣꯏꯅꯃꯛ ꯕꯔꯥ ꯉꯥꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯂꯥꯛꯄ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏ ꯑꯁ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯣꯡꯊꯣꯛꯅꯔꯕꯅꯤ ꯊꯧꯗꯣꯛꯁꯤꯒꯤ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯏꯁꯤꯡ ꯍꯣꯟꯕ ꯂꯣꯏ ꯂꯦꯞꯄꯦ꯫ ꯑꯁ ꯄꯨꯂꯤꯁꯅ ꯑꯝꯇꯣꯏꯕ ꯁ꯭ꯃꯣꯛ ꯕꯣꯝ ꯀꯥꯞꯄꯅꯦ ꯀꯔꯤꯅꯦ꯫ ꯑꯁ ꯑꯩꯁꯨ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯏꯍꯧꯁꯤ ꯌꯥꯎꯔꯨꯁꯤꯅ ꯅꯪ ꯍꯧꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁ ꯑꯩꯗꯤ ꯐꯅꯌꯥꯝ ꯌꯥꯎꯔꯨꯔꯦ, ꯃꯗꯩ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯂꯥꯊꯤ ꯆꯥꯔꯖ ꯑꯃꯨꯛ ꯇꯧꯁꯜꯂꯦ꯫ ꯑꯗꯒꯤ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯈꯨꯠꯁꯤꯗꯨꯗꯤ꯫ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕꯒꯤꯅꯣꯕ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯂꯤꯗꯨꯕꯨ? ꯃꯤꯍꯥꯠꯄꯗꯣ ꯃꯤ ꯑꯣꯏꯔꯝꯃꯣꯏꯌꯦ, ꯃꯗꯣ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤꯀꯣ꯫ ꯑꯁ ꯑꯗꯨꯒꯅꯦ ꯃꯣꯏ ꯃꯆꯥꯅꯨꯄꯤꯗꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯌꯨꯝꯗꯨꯗ ꯆꯪꯉꯨꯕꯅꯦ ꯍꯥꯏꯔꯤ꯫ ꯃꯆꯥꯅꯨꯄꯤꯗꯣ ꯃꯤꯍꯥꯠꯄꯗꯨ ꯂꯩꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤꯗꯨ ꯆꯪꯉꯨꯔꯗꯤ ꯁꯣꯏꯗꯅ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯥꯠꯂꯝꯒꯅꯤꯕꯣ꯫ ꯑꯗꯨ ꯃꯆꯥꯅꯨꯄꯤꯅ ꯆꯪꯉꯛꯑꯀꯥꯟꯗꯗꯤ ꯃꯤꯍꯥꯠꯄꯗꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯕ꯫ ꯃꯥ ꯆꯪꯉꯛꯄꯗ ꯏꯃꯨꯡꯗꯨꯗ ꯏ ꯀꯣꯏꯇꯩ ꯂꯩꯕꯗꯣ ꯑꯉꯥꯡꯗꯨꯅ ꯀꯞ ꯂꯥꯎ ꯇꯧꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯂꯣꯏ ꯌꯦꯡꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯤꯗꯤꯅꯦ ꯃꯣꯏ JACꯒꯤ ꯏꯍꯧꯁꯤ ꯌꯥꯎꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯒꯅꯦ ꯃꯤꯍꯥꯠꯄꯁꯦ ꯍꯦꯛ ꯄꯨꯊꯣꯛꯑꯣ ꯍꯥꯏꯗ꯭ꯔꯤꯕꯣ, ꯑꯗꯨ ꯌꯥꯔꯗꯤ ꯃꯤꯍꯥꯠꯄꯗꯨ ꯄꯨꯊꯣꯛꯒꯅꯤ ꯃꯌꯥꯝ ꯃꯥꯡꯗꯨꯗꯅꯦ ꯃꯩ ꯊꯥꯔꯒ ꯍꯥꯠꯄ꯭ꯔꯥ ꯐꯥꯔꯁꯤ ꯇꯧꯔꯒ ꯍꯥꯠꯄ꯭ꯔꯥ ꯑꯃ ꯇꯧꯍꯟꯒꯗꯕꯅꯤꯀꯣ꯫ ꯑꯁ ꯈꯪꯗꯦꯗ ꯔꯣꯖꯦꯟ, ꯇꯧꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯩꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯁꯨꯛ ꯇꯝꯊꯤꯅ ꯃꯤꯕꯨ ꯍꯥꯠꯂꯦ ꯍꯥꯏꯁꯤꯕꯨ ꯏ ꯄꯥꯎꯁꯤꯡꯁꯦ ꯃꯥꯒꯤ ꯄꯥꯎ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨ ꯄꯨꯂꯤꯁꯅ ꯀꯔꯤ ꯇꯧꯔꯦ ꯑꯗꯨ ꯌꯦꯡ ꯇꯥꯕꯅꯤꯅꯦ꯫ ꯑꯁ ꯄꯨꯂꯤꯁꯁꯤꯡꯁꯦ ꯑꯩꯗꯤ ꯀꯔꯞꯁꯟꯒ ꯇꯧꯗꯅꯅꯦ ꯐꯥꯕ ꯉꯝꯈꯤꯗꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯄꯣꯟꯇꯦ꯫ ꯑꯊꯨꯕ ꯃꯇꯨꯡꯗ ꯄꯨꯊꯣꯔꯛꯑꯗꯤ ꯐꯅꯤꯗ꯫ ꯔꯣꯖꯦ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯁꯤꯡꯁꯦ ꯃꯊꯧ ꯐꯖꯅ ꯇꯧꯔꯕꯅꯤ, ꯁꯣꯏꯗꯅ ꯃꯤ ꯍꯥꯠꯄꯗꯨ ꯄꯨꯊꯣꯛꯄ ꯑꯣꯏꯁꯅꯨ꯫ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁ ꯐꯔꯦ ꯚꯥꯏ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯑꯁ ꯉꯁꯤꯗꯤ ꯇꯧꯔꯒꯨꯝꯁꯤꯗ, ꯃꯣꯏꯒꯤ ꯊꯧꯗꯣꯛꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ꯫ ꯁꯣꯏꯗꯣ ꯑꯩꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯒꯅꯦ ꯃꯣꯏꯒꯤ ꯏꯍꯧꯁꯤ ꯌꯥꯎꯔꯗꯧꯅꯤꯀꯣ꯫ ꯑꯆꯨꯝꯕ ꯍꯦꯛ ꯄꯨꯊꯣꯛꯇ꯭ꯔꯤꯕꯧꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯣꯡꯖꯪꯁꯦ ꯆꯪꯁꯟꯃꯤꯟꯅꯁꯤꯀꯣ꯫ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯍꯣꯏ ꯐꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ꯫ Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Hanana thagacharing asigi tangka kasi tabiribasing loinana khusem live ta YouTube ta radio da Akashvani Vivith Bharati app ta tongan medium na sandok chariba diamond radio gi asiguma platform da tabiriba khudimok po hanana thagachari ngasigi birthday tariba sijarba isa asigi damang phamangol piminasi okram Romelia Devi Tatarob Okram Rohendro loinana Okramombi Romila Nuksizaraba Adongi Chastigidamaki Famangol Pijari Palem Panthogi Sagi Nategi Punamak Sebamaton Lono Tobang Boy Sunuram Damasigi Afabi Mapari Moira Sunumai Singnung Sit Kodong Tiba Punamak Tagi Ngak Topiba Taimang Mapuna
ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯐꯤꯗꯕꯦꯛ ꯈꯔ ꯄꯥꯊꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯗꯣꯝ ꯂꯧꯖꯒꯦ ꯏꯅꯥꯎꯕꯤ ꯊꯣꯛꯆꯣꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯕꯤꯕ ꯇꯥꯡꯀꯛꯁꯤ ꯌꯥꯝꯅꯁꯨ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯗ꯭ꯔꯃꯥ ꯑꯣꯏꯔꯕꯁꯨ ꯃꯤꯍꯨꯜꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯅ ꯏꯅꯥꯎꯕꯤ ꯊꯣꯛꯆꯣꯝ ꯍꯥꯏꯕꯤꯔꯛꯏ ꯔꯣꯃꯤꯌꯣ ꯂꯧꯀ꯭ꯔꯥꯛꯄꯝ ꯊꯥꯒꯠꯆꯔꯤ ꯍꯌꯦꯡꯒꯤ ꯋꯥꯔꯤ ꯁꯣꯏꯗꯅ ꯃꯈꯥ ꯇꯥꯕꯤꯌꯨ ꯍꯌꯦꯡꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯅꯥꯎꯃꯤ ꯀꯩꯁꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯛꯄꯤꯔꯦ ꯈꯥꯏꯗꯦꯝ ꯊꯣꯏꯊꯣꯏ ꯍꯦꯄꯤ ꯕꯔꯊꯗꯦ ꯇꯥꯛꯄꯤꯔꯦ ꯁꯟꯖꯨ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯍꯦꯄꯤ ꯕꯔꯊꯗꯦ ꯇꯨ ꯑꯣꯜ ꯍꯥꯏꯕꯤꯔꯦ ꯔꯥꯐꯤꯛ ꯑꯍꯃꯗ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝ ꯆꯥꯂꯩ ꯃꯇꯦꯟ ꯊꯥ ꯀꯜꯄꯅꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯀꯜꯄꯅꯥꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯕꯣꯏꯗꯥꯞ ꯊꯥꯒꯠꯆꯔꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯕ ꯁꯨꯜꯇꯥꯟ ꯑꯐ꯭ꯔꯤꯗꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯃꯥꯕꯇꯤ ꯅꯥꯎꯔꯦꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯟ ꯂꯥꯏꯁ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯌꯣꯝꯂꯦꯝꯕꯝ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯤ ꯈꯨꯍꯥꯠꯇꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯥꯅ ꯍꯥꯏꯕꯤꯔꯦ ꯆꯨꯝꯕꯅꯤ ꯃꯤ ꯍꯥꯠꯄ ꯍꯥꯏꯁꯤꯗꯕꯨ ꯐꯖꯅ ꯂꯦꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯠꯄ ꯍꯥꯏꯗꯨꯗꯤ ꯄꯥꯛ ꯌꯥꯎꯔ ꯃꯤ ꯍꯥꯠꯂꯝꯕ ꯍꯥꯏꯁꯤ ꯁꯤꯅꯕ ꯍꯥꯠꯂꯝꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯈꯔ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯂꯦ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯒꯤ ꯑꯣꯏꯅ ꯔꯣꯃꯤꯌꯣ ꯅꯥꯃꯔꯥꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯐꯖꯩꯅ ꯇꯥꯛꯄꯤꯔꯛꯏ ꯂꯨꯈꯣꯏ ꯑꯔꯨꯕꯝ ꯁꯤꯒꯤ ꯋꯥ ꯁꯥꯔ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯀꯥꯡꯁꯣꯏ ꯑꯗꯨꯝ ꯆꯥꯖꯩ ꯏꯔꯣꯝꯕꯁꯨ ꯌꯥꯎꯏ ꯊꯥꯒꯠꯆꯔꯤ ꯉꯣꯕꯤ ꯍꯤꯗꯪꯃꯌꯨꯝ ꯄꯣꯝꯗꯨꯅ ꯂꯩꯒꯗꯕ ꯂꯩꯔꯥꯡꯅ ꯅꯧꯅ ꯂꯩꯃꯟ ꯆꯜꯍꯟꯈꯤꯕ ꯃꯤ ꯍꯥꯠꯄ ꯃꯤ ꯑꯗꯨ ꯂꯦꯝꯅ ꯊꯥꯕꯤꯒꯅꯨ ꯋꯥꯔꯤꯁꯦ ꯈꯔꯁꯨ ꯈꯪꯍꯟꯕꯗꯤ ꯍꯧꯔꯦ ꯊꯥꯒꯠꯆꯔꯤ ꯈꯥꯏꯗꯦꯝ ꯊꯣꯏꯊꯣꯏ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯨꯡꯁꯤꯅ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯔꯣꯃꯤꯌꯣ ꯊꯥꯒꯠꯆꯔꯤ once again Ibemal Devi happy birthday to all on habire Kezu Okram Thagachari ngasigi episode yam nungaina takpirakpa aduga Rajdev Khundrakpam Thagachari Thoromasida Sarugabiba Basanti Naurabam Thagachari Nungsiba kaina bagidamak nupi hatpa nupado na habire Sally Ningthokja Thagachari se wari se yam nungaijai ngasi matang si asengba थोकपदी याउदबा ओइशनु हाइदना हाइबिरे रानी बुला लेसांग थेम थागचरि ngasi story am nuaina takpiri Prameswari Kundrakpam Teyaina tobe acting se imita oningwa fawi wari se am nungsi takpiri Prameswari thagachari Soroke thagachari Sait Imran ngasi thodok siba aibarmale Tampa thagachari Somorjit thagachari hanana Sanju Khwarakpam Thagachai Musiki Tankaksidhi dum libadasu tu jungi tabadasu mayam tu chungbiramgani Thagachari Premavati Naurem Nongthomam Dhiren Boida Nomai Them Santibala Tayagi ngasi mai tai mitna ubaga chap manai Thagachari Nomai Them Santibala Ibemal Devi Thagachari Angobi Sorokhaibam Thagachari Alice Penau ngasi Tankak yamna nungai MM Suras Thagachari Nuksibagidama mi hatpa ngami adubu chumbadi natte naina takpiri Romeo once again Thagachari angocho khaidem asigi wari se emotion yam uhelle min mahang da thokpa dongna uhelle na takpiri asemani hanadi inspector tayai gi message oina phangnami hojikti phangdre atai thoram di hanadi inspector tayai message oina phangnami hojikti phangdre asemani Message haibabu ngasigi tangkak haitare thokdoksidagi nungsibagidamak kari nungsiba sengba nungsinabda kari orakpa yabagi haibadu message amani haitare so mamangda panjakribadu su message ngatani angang singna chaba thakpagi yauriba junk food sing chabagi matanga yaursi message ngatani haitare adubu thagachari adomna ubiba ubidaba adomda leire Chanchan Kumari nice story na takpiri Laisram Jiten
सोयदन मकोक्तगी ताबियु इचन लाइस्रम वारी से मकोक्तगी ताहोद्रे कांसोई साजे इचन लाइस्रम खाइदेम थोइतोय नुंसीबा मन नुंसीबगिदमक नुंसी नाना हाबिना तापिरे मोक्सु पाजखरे गोविंद खुमन हैप्पी बर्थडे ngasi पोनुमित्ता तारिबा अपुनो थौजान बिसनु हाइदना तापिरे थागचरी केजु चनु याफमा गोलपेबिरे सन लाइस्रम संजू नोमाइथेम शारमिला नुपा कयाबु नमथाक तौदुनु हुंदोकपिरम्बा नुपी कयादा परा तंबिबुसनु बेबिनिंग ओंबम थागचरी चेंगलो हेनबा खेत्री अदोंगी कोक यामना कलक चेई मतम चुपद सारगी वाखलोन मतुंग इंदुना चतपा ngamjage na takpidi थागचरी चेंगलो हेनबा खेत्री वारीनी सागचबनी कल्पनानी हाइतारेको थागचरी कांगलेपांग मणिपुर क्राइम की थौरम दुबु कैदोंगै थम्बिदोइना कांगलेपांग मणिपुर सोइदना थमजरनी आई हायेंग ngamद्रसो हांगसेति सोइ थंगमनबो होनजगे अदुगा ngasi सोइ थमनबदि होनजै serial killer नुपी अमगी वारी मखक पाजै अदगी हौजिकसे वारी पाबदा हाइतारे म्यांमार की थोलिबा थौदोकसे म्यांमार रोमदा वाखनजे दम लैबा अदु म्यांमार की पाउजिना मेगम सेंगना खंगदबा अदुगा पाउ खरदि हाइतारे न्यूज चैनल CN BBC अतै अतै चैनल सिंग खर खरदि दुम को तोरोय याम तौदबा अदु मफमदुदा मीडिया चंगबा यादबा ngasiगी पाउदा प्रेस मीडिया सिंग नमलकपा वीडियो फुटेज सिंग अदु लंबी दगी प्रेस मीडिया चतखिबदा नोंमै नमगा मुथलहल्ली हाइबा वाफम हाइतारे वही मेमोरी कार्ड लहोई थु देखे हाइबदि हाइदे अदु मुथतखि ना हाइबनिना मुथतखिबा वीडियो दि रिकवर तौबा याय द लिक ओइरकद्र ओइरोइदौरिब्रा अदै हुजिकसिना असेंगमनि खंगदे सेंगदमनि खंगदे वीडियो से कापना बगिनी का हाय अमनि हाय पंग पुद पुथोरकपा असेंगबर सेंगदब्रा सु खंगदबा फिल्म मानगुम सु तौई सेंगबु मानगुम सु तौई अमदुगी मतंगदसु हाइतारे खरसु यम तमजनिंगबसु लई अदु वै होनजरके करी तौगे हाबदो अदुगा अकै इनपुइ थागचरी इनाउ जेम्स हाइना कौजगे ना तापिरे कैसु काइबा लैते थागचरी खोइथुम लबा खोंजिनसिन इंस्पेक्टर तयागी वारीदा सुमहतले महले थागचरी खुरुमजरिन तापिरे अकै इनपुइ थागचरी तामेंगलोंदगी बेबिनिंग ओबम थागचरी असम मोइरांगचा माहि मसिंग असुक हाइरबा महाकना असुक थेनबा वाखन मागी वाखल सिदी हाइबिरी थागचरी असम मोइरांगचा हाइबिरिबा थंबिरी वाफम चुमनी मैम चुमदा लौसनबियु अदुगा थौदोक्सिदा मसमाइना तौरगदी करी तौगदगे हाइबदुन मैमना चुमरान खंगबा ngakhtani mayamna fabadu loksin biu premapati nawrem warisi tabad mihul lei tapum khangde na tapire premapati chumani ai samangna lija boruga so ai samak phauda hai tari sa sondai hai tare ko warisi aduga thagachari ngasigi episode asi the nupina lalibra nupana lalibra khangde aduna hayengdi soidana khangani habire thagachari Rafiq Ahmad Devla Mutum कयादा मिनुंगसी खंगद्रबा मीनो हाइना हाबिरे थागचरी परमेश्वरी नोमगी नुंगाइबे लेन ताकपिरपा पुनसिबा to my favorite actor Sir Silhaiba wish you a happy very birthday and get many more awards and honors in your life na habire punsibana Silhaiba gi birthday singa sisu tabani adana koina special magi pangthok chakibani madugi damukta suigai phomangol pibirokpa थागचरी oje toijam थागचरी तमफा स्पेक्टर ते वरी ताबद नुंगाइना ताकपिरकपा मनी खोमा सोइबम थागचरी एफा मंगोल पिबिरी गुरु वरिबम नंदकिशोर शर्मा सरवारी सिताबगी पेन बलैररोय अनो नोबा महौ पिबिरी वारी सिनान हाबिरी थागचरी हाउबम हरि मोहन थागचरी पानेश्वरी लोरेंबम थागचरी उरिपोकी थौदोक निंसिंगी हाइना ताकपिरे थागचरी पानेश्वरी Soltres be थागचरी इनाउ ngatham asaw bahaibasin apabo oide asaw bu karamna fathagani sumani asaw bahaisi fathau haibaduni fathaba sin mungamaktradi kamai fatha doino haibaduni inaw ngatham na haibiri base adubu sawbadagi loruk decision bunu makai tare masina tungda kari orakadagi haibasi tare tara thona khanbiba machangi haitare ni babining ombam थागचरी ngasi wari tangkaksi ताबददि अमनुवाइजे दुबो किबा मथिले हौरे तापिरे Rafiq Ahmad थागचरी लाइव चाट लेबिरि बनुक्सी जरबि चिनाव पुनम पुहनना थागचरी हना मयाम थागत पिरि एमदि सिराज जाबे थागचरी
Tamo James vocal sabasya mali nadi ektanam yamgi sebatok biko na tapiri thagachari siras zabet konjel sabasya nungai taba tanja amadi oi haitare hojiksi aise lok ti tawba na taba do lok taw khibagi haitare konjel ji kairaga leiba tuna sabdi am nungai taba so fawi dubu anyway thagachari mani khoma soibam angobi sorokhaibam Elis Pena Pramesori mam David Oliver Soltres Beat Wis lau thorok te karigi no na takpiri Sanju khorak pam ngasigi message haragadi nungsibada suka thokpa darkar oi masi yaudrabadi puk chel pixelaktuna aranba lambi da chali haina takpiri inawi thok chom thagachari Devla Mutum happy birthday ngasigi mapong numida sida tari ba yafa mangol yafa boy biu haina tapire papa pukram bam thagachari ningthaubi moirang them bibarel no oiram do mali da haibire khanbiu domna kana kana oidong mali haibado kejugi soltres bet ngasi aigidi ngasi ni 5 April hayeng lauki gadaba pung takhi dangairi haibi kejugi ngasi se birthday or male ado koida budi khangal pa budi legite adona aidi live taw lejabni na aidi khangau de ai tare so function dugi hayeng soidana dum hayeng dum lau thokjarage thagachari ado advance hoina So happy many returns of the day. Na ba yek pa fabiro ke ju chanu adongi no chang nungai taba hanagumna taga tekna leviu sorgi mapam da nijari Bemal Devi Rani Bala Laisang Team Punsiba Thagachari mayam punama Zoser Jake Akayin Pui Thagachari Sangrila Laisram Guruwari Bamnanda Kishore Sarama Avizit Yumnam Nupa khakin hataba nupi gisa nupa degi chelaga nupa degi pesha tanba thagachari mahibiri me ampano basanti naurobam thagachari pemcha laima asemani inspector tayai thorom lakpada phone da message oina phanglami haibani sir hojikti tholoktare na takpira asemani YouTube to dum update ko bam tang tawbiu update tawdra di lakta basu yawani aduga laktraga supung ek tasaladi pung tara gani thoi makhai de gina mina nifu phabu minute tara duda Diamond Radio live ane ibiro YouTube ta aduga refresh tawbiu live thaba dum yawra di dum yengba yabire thagacharis ara sanat hoy dinamani akoijam hanana thagachari ichan laisram hanana thagachari मैं आपनो मग थोरम सिद सरुगा बिरिबा सिंग अथेंग बो फाव सरुगा बिबा हाइनिंगा लेतना थागचरी हायेंगे तांकक त करियमु ओर कदगे हायबदु यमिनसी मिहात प कनानो ओइगदोरिबा कनानो ओइरोइदोरिबा हायबदु यमिनसी सेक्शन लेबियो ngasi adomna taga tekna thorom sidi yaw biribugum hayeng su yaw ngam boibiu nade yek ta boibiu nongai na mangwang dana tumbiu ngasi gidamakta di thorom si matang ase lusin jena na bage yabadu lojari loinana YouTube ta makha next page amada atheng mada tumba yada basingi isai manga tro khongjakini adomna next page amada changbiraga tabi yagani so tabiriba mayam punama po amuk hana James Saigurjamna khurumjari Khasuna sat laba laikoli kanuk kaya de itin famni cheta balai traba chang bitawai ni Diamond FM radio oh Diamond FM radio 91.2 Diamond Radio Channel